Kapsana kap. Ôi, bubble cái jaga đó kaca. Kita mau deh kan? Putih. Oh, udah kan HP on lagi. Si ojo hele kum dah hele jangan. Oh, thank you, thank you. Please subscribe my channel. Mana kaca tu ba? Oi, ini phone tahu apa thang ati kino? Yungi phone. Wari sari. Tu dia ba? Itu kali. Kadon do tahu raja nama siapa? Kadinjang cage. Nang ngasih nonton tahu ada dia saksi ut pejaba. Nonton tahu ngai laga saksi ut ke sak cari. Nang su YouTube ki headmaster oi basena cak kasih tinggi nih. Imagi wari saba Hawaii ni merames. Kita ekta warni nih. Mi lay te taurise. Sorma ibimsa putulak pire. Thank you. Anu singo nungsibi harado kok sare. Kaidaw lagi jumda. No ima kaidaw lagi kok sare do. LB mayam se aduni ai su kok yam sarambani ai tandana haji kok saba je khara ingtha hale. Sarma aina kaure anu singo na chak boin to chachare. Kaisamsu haure mogi di mi obhab lai tabani da ai di mi likcha bani na no yamani ka lakchai sina lore moi di khomaga moi di group tawbane ba khoi di group group pa leijade ba bigi kok sabani sarunu angamba amani khak jaw tukjam nga tawna mitna soktana kok ka loina nga tawni
ꯑꯉꯝꯕ ꯑꯃꯅꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯁꯨꯖꯥꯇꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝꯁꯦ ꯑꯩ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯅꯍꯥꯟꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯦꯃꯦꯔꯥꯗꯣ ꯈꯤꯇꯪꯒ ꯅꯛꯁꯜꯂꯗꯤ ꯃꯃꯥꯏꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯒꯗꯕ ꯈꯔ ꯊꯥꯞꯃꯟꯈꯔꯦ ꯑꯦꯜ ꯕꯤ ꯀꯧꯁꯜꯂꯛꯑꯗꯤ ꯆꯦ ꯑꯅꯨ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯑꯗ ꯑꯅꯨꯁꯤꯡꯍꯣꯅ ꯁꯣꯔꯃꯥ ꯀꯩ ꯍꯤꯟꯖꯥꯡ ꯑꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯣꯅ ꯑꯣ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯕ ꯁꯨꯖꯇꯥꯅ ꯆꯦ ꯑꯗꯨꯗꯤ ꯀꯦꯃꯦꯔꯥ ꯈꯤꯇꯪ ꯅꯛꯁꯜꯂꯨ ꯅꯣꯏꯗꯤ ꯃꯥꯏ ꯄꯤꯛꯄꯅꯤꯅ ꯅꯛꯁꯜꯂꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯅꯣꯗꯣ ꯇ꯭ꯔꯥꯏꯄꯣꯠꯇꯣ ꯕꯦꯔꯥ ꯀꯥꯕꯗꯩꯅꯤ ꯎꯄꯥꯏ ꯂꯩꯇꯅ ꯈꯨꯠꯅ ꯄꯥꯏꯔꯒ ꯃꯥꯏꯒ ꯁꯨꯝ ꯆꯥꯎꯍꯜꯂꯤꯗꯣ ꯑꯅꯨꯁꯤꯡꯍ ꯁꯨꯖꯥ ꯅꯨꯡꯁꯤꯕꯤ ꯁꯨꯖꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯦ ꯁꯣꯃꯥ ꯏꯕꯦꯝꯆꯥ ꯑꯅꯨ ꯉꯥ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯑꯅꯨꯁꯤꯡꯍꯣꯅ ꯃꯥꯒꯤꯗ ꯉꯥꯏꯍꯥꯛ ꯀꯩꯁꯥꯝꯗ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯅꯤ ꯃꯣꯏꯒꯤꯗꯤ ꯑꯣꯚꯥꯞ ꯂꯩꯇꯦ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯌꯥꯎꯕꯤꯔꯤ ꯄꯣꯠꯅꯤꯗ ꯑꯩꯗꯤ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯩꯅ ꯌꯥꯎꯕꯤꯔꯤ ꯃꯌꯥꯝꯗꯣ ꯉꯁꯤ ꯑꯩ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯗꯕ ꯇꯥꯈ꯭ꯔꯦ ꯁꯨꯖꯥꯁꯨ ꯂꯥꯛꯑꯦ ꯍꯥꯏꯕ ꯁꯜꯃꯥꯅ ꯑꯅꯨꯁꯤꯡꯍ ꯌꯦꯅꯝ ꯊꯥꯗꯣꯏꯅꯤ ꯅꯪ ꯁꯤ ꯇꯥꯔꯦ ꯌꯦꯅꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯥꯗꯅ ꯂꯧ ꯑꯗꯨꯃꯥꯏꯅ ꯂꯤꯡꯉꯕ ꯈꯪꯗꯦ ꯃꯥꯏꯁꯦ ꯂꯧꯕꯨꯛ ꯑꯣꯏꯅ ꯂꯤꯡꯉꯕ ꯈꯪꯗꯦ ꯌꯦꯅꯝꯒꯤ ꯁꯨꯛ ꯌꯥꯝ ꯊꯥꯔꯤꯁꯦ ꯀꯩꯅꯣꯕ ꯃꯇꯝ ꯃꯥꯟꯅꯍꯟꯒꯅꯨ ꯑꯩ ꯉꯁꯤ ꯕꯥꯔꯣꯗ ꯊꯥꯒꯦ ꯇꯧꯕꯅꯤ ꯌꯥꯗꯦꯍꯦ ꯐꯣꯟ ꯂꯥꯛꯊꯣꯛꯀ ꯂꯥꯛꯁꯤꯟꯒ ꯄꯣꯠ ꯆꯩ ꯂꯩꯕꯒꯤꯅꯦ ꯕꯖꯥꯔꯗꯒꯤ ꯑꯗꯨꯒꯩꯗꯤ ꯌꯥꯍꯧꯗ꯭ꯔꯦꯕ ꯑꯩꯗꯤ ꯄꯨꯡ ꯑꯅꯤꯗ ꯊꯥꯖꯔꯤꯃꯤꯗꯅ ꯀꯅꯥꯒꯁꯨ ꯃꯇꯝ ꯃꯥꯟꯅꯗꯦ ꯀꯅꯥꯅ ꯑꯩꯒꯤ ꯃꯇꯝ ꯌꯦꯡꯕꯤꯔꯛꯀꯦꯅꯦ ꯑꯩꯅ ꯑꯃꯨꯛ ꯃꯤꯒꯤ ꯃꯇꯝ ꯌꯦꯡꯗꯣꯏꯗ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯌꯥꯝꯈ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯅꯥꯅ ꯀꯔꯥꯏ ꯃꯇꯝ ꯍꯧꯖꯤꯛꯁꯨ ꯗꯨꯅꯤꯌꯥꯒꯤ ꯑꯦꯛꯁꯣ ꯈꯥꯟꯅꯤ ꯂꯥꯏꯕ ꯂꯩ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯀꯩꯅꯣꯅꯦ ꯗꯤꯜꯂꯤꯒꯤ ꯕꯣꯝꯕꯦꯒꯤ ꯃദ്ꯔꯥꯁꯀꯤꯁꯤ ꯀꯅꯥꯅ ꯌꯦꯅꯝ ꯊꯥꯗꯣꯏꯅꯤ ꯃꯣꯕꯥꯏꯜ ꯕꯦꯇ꯭ꯔꯤꯗꯩꯗꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯗꯨꯒꯩꯗꯤ ꯁꯨꯖꯥꯅ ꯆꯦꯒꯤ ꯊꯥꯔꯝꯗꯥꯏꯗ ꯃꯣꯅꯣ ꯑꯣꯟ ꯇꯧꯕ꯭ꯔꯣ ꯇꯧꯔꯤꯃꯥꯏꯅ ꯇꯧꯔꯤꯃꯤ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯅꯦ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯇꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯆꯨꯝꯗ꯭ꯔꯖꯥꯠꯂ ꯈꯪꯗꯦꯕ ꯑꯅꯨꯁꯤꯡꯍ ꯆꯍꯤꯒꯤ ꯌꯦꯡꯊꯣꯛꯄꯅꯤ ꯄꯩꯁꯥ ꯑꯗꯩꯗꯤ ꯏꯕꯦꯝꯆꯥꯅ ꯀꯩꯁꯥꯝꯕꯤꯗꯣ ꯆꯪꯉꯨꯔꯦ ꯃꯤ ꯌꯥꯝꯃꯟꯗꯅ ꯀꯣꯛ ꯉꯥꯎꯗꯅ ꯊꯣꯛꯂꯛꯑꯦ ꯃꯤ ꯌꯥꯝꯕꯅꯤ ꯃꯔꯥ ꯀꯛꯄ ꯍꯧꯇ ꯉꯥꯏꯔꯤ ꯏꯕꯦꯝꯆꯥ ꯑꯗꯨꯅꯤ ꯅꯣꯛꯄ ꯁꯤꯔꯦ ꯁꯨꯖꯇꯥꯅ ꯑꯗꯨꯗꯩꯗꯤ ꯑꯅꯨꯁꯤꯡꯍꯅ ꯁꯨꯖꯥ ꯀꯩ ꯃꯊꯦꯜ ꯁꯨꯖꯥꯇꯥ ꯑꯩꯁꯨ ꯍꯩꯇꯦ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯣꯔꯃꯥꯅ ꯃꯅꯤꯅꯦ ꯁꯨꯖꯥ ꯃꯤ ꯌꯥꯝꯃꯒ ꯑꯣꯟꯅꯗꯅ ꯀꯩꯁꯥꯝꯗ ꯃꯤ ꯌꯥꯝ ꯍꯧꯕ꯭ꯔꯣ ꯌꯥꯝꯈ꯭ꯔꯄꯣꯠꯅꯤ ꯑꯦ ꯕꯤ ꯁꯤ ꯗꯤ ꯑꯁ ꯇꯈꯣ ꯆꯦ ꯑꯅꯨ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯆꯦꯗꯤ ꯑꯅꯨꯁꯤꯡꯍ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯁꯣꯔꯃꯥ ꯏꯕꯦꯝꯆꯥ ꯑꯅꯨ ꯌꯥꯝ ꯍꯧꯔꯤ ꯑꯩꯗꯤ ꯍꯋꯥꯏ ꯑꯅꯨꯅ ꯍꯋꯥꯏ ꯊꯣꯡꯉꯦ ꯑꯩ ꯃꯅꯤꯔꯥꯃꯤꯁꯅꯤ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯆꯦ ꯑꯅꯨ ꯍꯥꯏꯔꯦ ꯅꯣꯏ ꯁꯤꯟꯅꯕ ꯇꯥꯔꯦ ꯑꯦꯜꯕꯤꯗ ꯍꯥꯏꯔꯤꯌꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯤꯃꯤꯗ ꯑꯩꯁꯦ ꯁꯤꯗꯣꯏꯔꯥ ꯆꯪꯗꯣꯏꯔꯥ ꯀꯅꯥꯅꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯣꯀꯦ ꯆꯦ ꯑꯅꯨ ꯅꯣꯏ ꯁꯤꯗ ꯅꯣꯏꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯆꯥꯗꯦ ꯉꯥ ꯑꯣ ꯐꯩ ꯑꯗꯨꯃꯥꯏꯅ ꯁꯪꯒꯣꯜꯁꯦ ꯅꯣꯡꯃꯥꯏꯖꯤꯡ ꯈꯥꯡꯅ ꯆꯥꯕꯁꯦ ꯉꯝꯃꯒꯗꯤ ꯍꯞꯇꯥꯗ ꯅꯣꯡꯃ ꯆꯔꯥꯐꯥꯎ ꯍꯦꯜꯂꯨ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕꯩ ꯋꯥꯅꯦꯕ ꯃꯤ 19 ꯂꯩ ꯀꯣꯟ ꯍꯦ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯀꯅꯥ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯕꯤꯔꯒꯗꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯂꯥꯏꯕꯛ ꯐꯔꯗꯤ ꯈꯔ ꯐꯪꯖꯔꯦꯗꯅ ꯑꯅꯨꯁꯤꯡꯍ ꯑꯩ ꯋꯥꯔꯤꯒ ꯇꯧꯔꯣꯏꯀꯣ ꯁꯤꯔꯁꯨ ꯇꯧꯔꯣꯏꯀꯣ ꯑꯣ ꯁꯨꯖꯇꯥꯅ ꯑꯣ ꯑꯩꯈꯣꯏꯅ ꯃꯟꯗꯦꯗ ꯆꯥꯗꯦ ꯉꯥ ꯑꯣ ꯑꯩꯗꯤ ꯑꯅꯨꯁꯤꯡꯍꯅ 25 ꯒꯨꯂꯤꯅꯤꯅꯦ
ꯒꯨꯂꯤꯗꯤ ꯌꯥꯝꯕꯅꯤ ꯁꯣꯔꯃꯥ ꯏꯕꯦꯝꯆꯥ ꯉꯥ ꯍꯦꯟꯕ ꯉꯝꯃꯤ ꯆꯥꯔꯗꯤ ꯍꯦꯟꯕ ꯉꯝꯗꯦ ꯑꯗꯨꯅꯦꯕ ꯉꯥ ꯍꯦꯟꯕꯒꯤ ꯍꯦꯟꯗ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯍꯦꯟꯗꯁꯨ ꯌꯥꯕꯒꯤ ꯀꯩꯅꯣ ꯑꯣꯏꯔꯗꯤꯅꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯗꯤ ꯍꯦꯟꯅꯤꯡꯗꯦꯕ ꯑꯗꯩ ꯁꯨꯖꯥꯇꯥꯅ ꯍꯥꯏꯔꯦ ꯏꯕꯦꯝꯆꯥ ꯍꯥꯏꯅ ꯅꯣꯛꯑꯦ ꯑꯗꯨꯅꯤ ꯑꯉꯥꯡꯒ ꯌꯥꯎꯔꯗꯤꯅꯦ ꯀꯩꯀꯩ ꯀꯩꯅꯣꯁꯦ ꯉꯥꯛꯄ ꯈꯔ ꯉꯝꯗꯦꯕ ꯑꯗꯨ ꯁꯤꯡꯍꯣꯅ ꯀꯣꯟ ꯐꯦꯡꯗ꯭ꯔꯤꯀꯣ ꯇꯧꯔꯤꯁꯦ ꯀꯣꯟꯗꯣ ꯁꯣꯝꯗ ꯄꯤꯁꯜꯂꯛꯑꯣ ꯑꯩ ꯐꯦꯡꯕꯤꯔꯒꯦ ꯁꯤ ꯐꯦꯡꯗ꯭ꯔꯤ ꯄꯨꯟꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯁꯟꯗꯥꯗ ꯕꯣꯔꯥꯗ ꯍꯥꯟꯖꯜꯂꯒ ꯇꯨꯔꯦꯟ ꯂꯪꯊꯈꯤꯅꯕ ꯉꯥ ꯍꯦꯟꯕ ꯉꯝꯃꯤ ꯑꯗꯩꯗꯤ ꯃ꯭ꯔꯤꯟ ꯃꯙꯨꯔꯤꯌꯥ ꯁꯍꯥꯔꯤꯌꯥ ꯏꯃꯥꯏ ꯄꯦꯝꯃ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯃ꯭ꯔꯤꯟ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯞ ꯄ꯭ꯂꯤꯖ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯑꯅꯨ ꯁꯤꯡꯍꯣ ꯃꯦꯗꯥ ꯃꯥꯂꯦꯝ ꯀꯥꯏꯅꯣ ꯃꯥꯂꯦꯝ ꯃꯥꯂꯦꯝ ꯂꯥꯛꯄ꯭ꯔꯣ ꯍꯥꯏꯁꯤꯕꯨ ꯀꯗꯥꯏꯗ ꯃꯥꯂꯦꯝ ꯂꯩꯒꯦ ꯍꯥꯏꯁꯤꯕꯨ ꯑꯅꯨ ꯁꯤꯡꯍꯣ ꯂꯣꯏꯔꯦꯍꯦ ꯇꯦꯁ ꯑꯩ ꯁꯛꯁꯨ ꯎꯗꯕꯁꯤꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯣꯏꯅꯣꯕ ꯕꯨꯔꯤ ꯕꯦꯇꯤꯗ ꯄ꯭ꯔꯦꯃꯤ ꯍꯦꯁꯅꯥꯝ ꯐꯣꯔ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯃꯤ ꯕꯦꯇꯥ ꯑꯗꯩꯗꯤ ꯍꯥꯏꯖꯤꯜꯂꯣ ꯏꯆꯦ ꯍꯥꯏꯔꯦ ꯅꯣꯏꯗꯤ ꯅꯍꯥꯟꯅꯤꯅ ꯍꯥꯏꯌꯨ ꯂꯥꯛꯎꯅꯨ ꯑꯩꯗꯤ ꯑꯩ ꯑꯣꯏꯗꯤ ꯍꯥꯏꯖꯜꯂꯦꯗꯅ ꯑꯗꯩꯗꯤ ꯍꯣꯏ ꯃꯥꯂꯦꯝ ꯀꯔꯤꯅꯣ ꯃꯁꯤꯅ ꯃꯥꯂꯦꯝ ꯍꯥꯏꯁꯤꯕꯨ ꯀꯥꯏꯗ ꯃꯥꯂꯦꯝ ꯂꯩꯒꯦ ꯄ꯭ꯔꯦꯃꯤ ꯅꯣꯏ ꯌꯦꯡꯉꯨ ꯂꯥꯏꯛ ꯀꯤꯖꯤꯌꯦ ꯁꯞꯁꯀ꯭ꯔꯥꯏꯞ ꯀꯤꯖꯤꯌꯦ ꯀꯥꯏꯅ ꯂꯥꯎꯔ ꯑꯩꯒꯤ ꯂꯣꯟꯁꯦ ꯈꯪꯕ ꯃꯤꯅ ꯈꯔ ꯈꯔ ꯇꯧꯕꯤꯔꯒ ꯗꯤ ꯂꯥꯏꯕꯛ ꯐꯔꯦꯗꯅ ꯀꯩꯅꯣꯝ ꯇꯧꯔꯛꯏꯌꯦ ꯃꯥꯂꯦꯝ ꯊꯣꯛꯂꯛꯑꯦꯅ ꯍꯥꯏꯒꯨꯝꯅ ꯀꯃꯥꯏꯅ ꯀꯧꯏꯅꯣ ꯃꯥꯂꯦꯝ ꯑꯃꯅ ꯃꯥꯂꯦꯝ ꯍꯥꯏꯅ ꯀꯧꯕ ꯊꯣꯛꯂꯛꯑꯦ ꯅꯦꯠ ꯃꯔꯨꯝꯒꯤ ꯑꯃꯨꯛ ꯁꯦꯝꯂꯛꯀꯦ ꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯅꯦꯠ ꯃꯔꯨꯝꯒꯤ ꯑꯃꯨꯛ ꯁꯦꯝꯂꯛꯀꯦ ꯃꯥꯂꯦꯝꯁꯤꯅꯅꯦ ꯀꯩꯅꯣꯝ ꯅꯦꯛꯁ ꯃꯔꯨꯝꯒꯤ ꯑꯃꯨꯛ ꯁꯦꯝꯂꯛꯀꯦ ꯑꯣ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯃꯥꯏꯁꯦ ꯁꯨꯖꯥ ꯀꯥꯏꯅꯣ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯁꯨꯖꯥ ꯁꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯈꯪꯗꯦ ꯅꯣꯏ ꯂꯣꯏꯔꯦ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛꯅ ꯄ꯭ꯔꯦꯃꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯑꯅꯨ ꯁꯤꯡꯍꯣ ꯃꯥꯂꯦꯝ ꯂꯩꯅꯦ ꯇꯦꯁ ꯑꯗꯨꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯆꯣꯡꯊꯣꯔꯛꯑꯦꯕ ꯀꯗꯣꯝꯗꯒꯤ ꯅꯪ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯕ ꯑꯗꯨꯒꯤ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯗꯗꯥ ꯃꯥꯂꯦꯝ ꯍꯥꯏꯅ ꯀꯧꯔꯦ ꯀꯀꯥ ꯀꯧ ꯀꯀꯥ ꯃꯥꯂꯦꯝ ꯍꯥꯏꯅ ꯃꯈꯔ ꯊꯋꯥꯏ ꯆꯥꯛꯅꯕ ꯑꯅꯨ ꯁꯤꯡꯍꯣ ꯇꯧꯔꯛꯑꯣ ꯃꯥꯂꯦꯝ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯈꯣꯏꯔꯝꯖꯔꯤ ꯏꯆꯦ ꯕꯦꯝꯂꯩ ꯑꯩ ꯍꯩꯔꯕ ꯌꯦꯡꯉꯣ ꯅꯣꯏꯗꯅ ꯌꯥꯝ ꯇꯧꯔꯝꯕꯗꯣ ꯑꯗꯣ ꯑꯩꯁꯨ ꯇꯧꯈꯠꯂꯛꯑꯕꯅꯤ ꯇꯧꯈꯠꯂꯛꯏ ꯃꯤ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯁꯤꯕꯨ ꯀꯩꯅꯣ ꯇꯧꯕ ꯀꯩꯅꯣ ꯑꯣꯟ ꯇꯧꯕꯒ ꯇꯧꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛ ꯂꯥꯛꯄꯗ ꯀꯨꯏꯔꯕ ꯇꯦꯁ ꯎꯗ꯭ꯔꯦ ꯂꯥꯛꯄꯗ ꯀꯨꯏꯔꯕ ꯇꯦꯁ ꯎꯗꯦ ꯑꯩꯅ ꯎꯖꯗꯕ ꯑꯗꯩꯗꯤ ꯑꯅꯨ ꯁꯤꯡꯍꯣꯅ ꯀꯃꯥꯏꯅ ꯎꯏꯖꯥꯠꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯅꯨ ꯁꯤꯡꯍ ꯁꯔꯃꯥꯁꯨ ꯀꯣꯏꯈ꯭ꯔꯕꯣ ꯀꯣꯏꯔꯝꯕꯅꯤ ꯕꯦꯝꯂꯩꯅ ꯃꯥꯂꯦꯝ ꯏꯕꯨꯡ ꯈꯣꯏꯔꯝꯖꯔꯤ ꯍꯥꯏꯔꯦ ꯑꯅꯨ ꯁꯤꯡꯍꯣꯅ ꯃꯥꯂꯦꯝ ꯍꯥꯏꯅ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯁꯔꯃꯥ ꯏꯕꯦꯝꯆꯥ ꯑꯅꯨ ꯑꯩ ꯂꯩꯌꯦ ꯍꯥꯏꯔꯦ ꯑꯗꯩ ꯃꯥꯂꯦꯝꯅ ꯕꯦꯝꯂꯩ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯄ꯭ꯔꯦꯃꯤ ꯄꯨꯄꯨ ꯃꯥꯂꯦꯝ ꯕꯁ ꯄꯨꯄꯨ ꯃꯥꯂꯦꯝ ꯍꯥꯏꯔꯦꯀꯣ ꯑꯗꯨꯗꯒꯤ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯃꯁꯛ ꯎꯠꯂꯣ ꯏꯆꯦ ꯑꯦ ꯀꯤꯖꯅꯤ ꯍꯥꯏꯔꯣ ꯑꯩ ꯁꯛ ꯎꯠꯂꯗꯤ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯡꯁꯦꯟ ꯌꯦꯡꯅꯤꯡꯗꯕꯤ ꯑꯩꯒꯤ ꯈꯪꯗꯦꯅꯦ ꯑꯩꯒꯤ ꯍꯦꯛ ꯍꯦꯛ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯡꯁꯤꯠ ꯀꯥꯕꯤꯝ ꯇꯧꯋꯦꯕ ꯃꯤꯡꯁꯦꯟꯕꯨ ꯌꯦꯡꯅꯤꯡꯗꯕ ꯚꯤꯗꯤꯑꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯔꯣꯏꯅ ꯈꯪꯉꯣ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯅꯣꯛꯏ ꯂꯣꯏꯔꯦ ꯑꯗꯨꯅ ꯁꯔꯃ ꯂꯩꯌꯨ ꯀꯣꯟ ꯐꯦꯡꯒꯦ ꯏꯃꯩ ꯄꯦꯝꯃ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ ꯕ꯭ꯂꯣꯛ ꯏꯕꯨꯡ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯕꯨꯡ ꯅꯨꯡꯉꯥꯏꯔꯤ ꯏꯕꯨꯡꯗꯤ ꯄ꯭ꯔꯦꯃꯤ ꯅꯍꯥ ꯑꯣꯏꯔꯤꯀꯣ ꯄꯥꯈꯪ ꯌꯪ ꯂꯥꯎꯕꯗꯒ ꯄꯥꯈꯪ ꯌꯪ ꯂꯥꯎꯕꯒ ꯃꯥꯟꯅꯔꯤꯀꯣ ꯑꯁ ꯃꯥꯟꯅꯔꯤ ꯑꯩ ꯃꯥꯂꯦꯝꯁꯦ ꯐꯗꯤ ꯐꯖꯕꯅꯤꯍꯦ
ꯍꯦꯔꯣꯒ ꯍꯥꯏꯐꯦꯠ ꯃꯥꯟꯕꯅꯤ, ꯍꯥꯏꯐꯦꯠ ꯅꯣꯡꯃ ꯎꯕꯗꯣ ꯃꯥ ꯃꯁꯥꯃꯛꯂ ꯑꯇꯣꯞꯄ ꯃꯤ ꯃꯍꯨꯠ ꯁꯤꯜꯂꯛꯏꯔꯗꯤ ꯈꯪꯗ꯭ꯔꯦ꯫ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛ ꯑꯅꯨ ꯁꯤꯡꯍꯣ, ꯑꯅꯨ ꯁꯤꯡꯅ ꯀꯩ ꯍꯥꯏꯒꯦ ꯃꯥꯂꯦꯝ? ꯑꯗꯩꯗꯤ ꯕꯦꯝꯂꯩꯅ ꯄ꯭ꯔꯦꯃꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯔꯦ꯫ ꯄ꯭ꯔꯦꯃꯤꯅ ꯏꯆꯦꯅ ꯀꯀꯥ ꯃꯥꯂꯦꯝ ꯀꯧ ꯍꯥꯏ, ꯑꯗꯨꯒ ꯄꯨꯄꯨ ꯀꯧꯈꯤꯕꯅꯤꯀꯣ꯫ ꯀꯥꯏꯗꯦ ꯀꯧ, ꯃꯥ ꯅꯍꯥ ꯌꯥꯝ ꯁꯥꯅꯤꯡꯕꯅꯤ ꯑꯃꯨꯛ꯫ ꯑꯗꯩꯗꯤ ꯑꯅꯨ ꯁꯤꯡꯍ ꯀꯩ ꯃꯊꯦꯜ ꯍꯥꯎꯔꯒꯦ ꯃꯥꯂꯦꯝ? ꯄꯣꯔꯛꯂꯣ ꯍꯪꯒꯥꯝꯂꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯡ ꯃꯔꯤ ꯀꯩꯅꯣꯔꯣ? ꯑꯗꯩꯗꯤ ꯏꯆꯦ ꯑꯗꯨꯗꯒꯤꯗꯤ ꯀꯗꯥꯏꯅꯣꯅꯦ ꯕꯦꯝꯂꯩ ꯏꯆꯦ ꯍꯪꯒꯥꯝ ꯊꯣꯡꯕ, ꯍꯪꯒꯥꯝ ꯊꯣꯡꯕꯒ ꯆꯥ ꯐꯪꯗꯦꯍꯦ ꯑꯩꯈꯣꯏꯗꯤ ꯕꯖꯥꯔꯗ ꯂꯩꯕ ꯁꯥꯔ ꯃꯅꯝ ꯉꯥꯛꯇ꯫ ꯑꯩ ꯀꯣꯟ ꯐꯦꯡꯈꯤꯒꯦꯀꯣ, ꯀꯣꯟꯗꯣ ꯊꯝꯖꯤꯜꯂꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯄꯨꯟꯅ ꯐꯦꯡꯅꯕ꯫ ꯕꯦꯝꯂꯩ ꯅꯥꯎꯔꯦꯝ, ꯃꯥꯂꯦꯝ ꯏꯕꯨꯡ ꯑꯣꯏꯀꯤꯔꯣ꯫ ꯑꯗꯩ ꯄ꯭ꯔꯦꯃꯤꯗꯤ ꯅꯣꯛꯄꯅ ꯂꯣꯏꯔꯦ꯫ ꯉꯁꯥꯏꯒꯤ ꯑꯥꯏ ꯂꯚ ꯌꯨꯗꯣ ꯆꯦꯟꯈ꯭ꯔꯕ ꯀꯩꯅꯣ? ꯀꯤꯕꯨ ꯀꯤꯔ ꯃꯥꯅꯦ꯫ ꯅꯍꯥꯟꯉꯩꯗꯤ ꯁꯨꯃꯥꯏꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯒ ꯈꯨꯝꯕꯤꯔꯛꯄ ꯃꯤ ꯌꯥꯎꯔꯝꯃꯣꯏꯕ, ꯉꯁꯤꯗꯤ ꯈꯨꯝꯃꯛꯄꯁꯦ ꯈꯪꯕꯨ ꯈꯪꯉꯝꯕꯅꯦꯕ꯫ ꯁꯣꯃꯥ ꯏꯕꯦꯝꯆ ꯑꯅꯨ ꯐꯦꯡꯉꯨ ꯐꯦꯡꯉꯨ ꯍꯥꯏꯔꯦ꯫ ꯄ꯭ꯔꯦꯃꯤꯅ ꯅꯣꯛꯏ ꯂꯣꯏꯔꯦ꯫ ꯃꯥꯂꯦꯝ ꯑꯌꯥ ꯏꯌꯥ ꯌꯥꯏꯗ ꯀꯧꯕꯤꯌꯨ ꯍꯥꯏꯔꯦ꯫ ꯄ꯭ꯔꯦꯃꯤ ꯍꯣꯏꯗ ꯄꯪꯀꯧꯗ ꯀꯧꯁꯅꯨ, ꯅꯪ ꯅꯁꯥ ꯅꯍꯥ ꯑꯣꯏꯔ ꯂꯣꯏꯔꯦꯗꯅ꯫ ꯃꯥꯂꯦꯝ ꯅ ꯍꯥꯏꯕ, ꯃꯥꯂꯦꯝꯗꯤ ꯚꯦꯖꯤꯇꯦꯕꯜꯅꯤꯀꯣ ꯇꯦꯁ꯫ ꯚꯦꯖꯤꯇꯦꯕꯜ ꯍꯥꯏꯁꯦ ꯉꯁꯤ ꯈꯛꯇꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯅꯪꯗꯤ ꯄꯣꯛ ꯄꯔꯥꯡ ꯌꯥꯝ ꯍꯥꯏꯕꯗꯥꯏꯗꯣ꯫ ꯕꯦꯝꯂꯩ ꯃꯥꯂꯦꯝ ꯏꯕꯨꯡ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ? ꯄ꯭ꯔꯦꯃꯤꯅ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯊꯥꯕꯅꯤ ꯏꯆꯦ꯫ ꯑꯗꯨꯅꯤ ꯌꯨꯝꯗ ꯊꯥꯔꯤꯅꯦꯕ ꯑꯩꯈꯣꯏꯁꯨ ꯄꯥꯝꯕꯤ 5-6ꯈꯛ ꯊꯥꯔꯤꯁꯦ꯫ ꯈꯪꯗꯦ ꯄꯥꯝꯕꯤ 2 ꯈꯛꯇꯅꯤ ꯈꯔ ꯆꯥꯎꯔꯤꯕ, ꯑꯇꯩꯗꯤ ꯑꯣꯏꯗꯦ꯫ ꯇꯦꯁꯁꯦ ꯍꯋꯥꯏ ꯆꯃꯟꯗꯅ ꯍꯋꯥꯏ ꯃꯅꯝ ꯅꯝꯂꯅꯤꯀꯣ꯫ ꯑꯩ ꯉꯁꯤ ꯃꯥꯏꯔꯦꯟ ꯆꯥꯏꯌꯦ, ꯃꯥꯏꯔꯦꯟ ꯆꯥꯔꯦ꯫ ꯀꯩꯅꯣꯝ ꯍꯥꯏꯅꯕꯗꯣ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯏ꯫ ꯑꯃꯁꯨꯡ ꯁꯔꯃ ꯇꯦꯁ ꯀ꯭ꯋꯥꯛ ꯀꯔꯤꯕ ꯀ꯭ꯋꯥꯛꯅ ꯆꯦꯟꯈꯤꯅꯤ ꯁꯪꯉꯝꯃꯨ, ꯑꯩ ꯆꯦꯟꯕ ꯀ꯭ꯋꯥꯛꯇꯨꯗꯤ ꯃꯈꯥꯌꯥ ꯇꯠꯂꯅꯤ ꯂꯨꯝꯕꯅ꯫ ꯕꯦꯝꯂꯩ ꯁꯪꯒꯣꯝ ꯑꯣꯏꯅ ꯀꯔꯤꯅꯣꯅꯦ ꯃꯥꯂꯦꯝꯁꯦ ꯁꯪꯒꯣꯝ ꯑꯣꯏꯅ ꯊꯛꯂꯦ ꯍꯦꯛꯇ ꯍꯥꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯕꯨ꯫ ꯃꯤꯕꯨ ꯁꯪꯒꯣꯝꯗ ꯊꯛꯑ ꯂꯩ ꯌꯥꯕ꯭ꯔꯥꯕ? ꯕꯦꯝꯂꯩ ꯁꯪꯒꯣꯝ ꯑꯣꯏꯅꯕꯨ ꯊꯛꯅꯕ꯭ꯔꯥꯕ? ꯃꯥꯂꯦꯝ ꯍꯥꯏꯅ ꯑꯅꯨꯅ ꯅꯣꯛꯏ ꯂꯣꯏꯔꯦ꯫ ꯅꯪꯒꯤ ꯁꯪꯒꯣꯝ ꯊꯛꯏ ꯍꯥꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣꯕ? ꯁꯣꯃꯥꯁꯨ ꯑꯅꯨ ꯍꯥꯏꯅ ꯅꯣꯛꯏ ꯂꯣꯏꯔꯦ꯫ ꯄ꯭ꯔꯦꯃꯤꯁꯨ ꯅꯣꯛꯑꯦ, ꯑꯅꯣꯛꯄ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯅꯨꯁꯤꯡꯗ ꯑꯩ ꯁꯛ ꯎꯍꯜꯂꯒꯦꯀꯣ꯫ ꯅꯪ ꯃꯥꯂꯦꯝ ꯑꯃꯨꯛꯇꯁꯨ ꯁꯛ ꯃꯥꯏꯒ ꯎꯠꯂꯒ ꯇꯧꯔꯒ ꯑꯃꯨꯛꯇꯗꯤ ꯇꯧꯔꯛꯎꯗꯅ ꯀꯩꯅꯣꯝꯗꯤ꯫ ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ, ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝꯅ ꯀꯔꯤ ꯄꯣꯠꯅꯣ ꯁꯤꯕꯣ? ꯒ꯭ꯂꯥꯁꯇ ꯍꯥꯞꯄꯤꯁꯦ? ꯑꯣ ꯁꯪꯒꯣꯝ ꯁꯪꯒꯣꯝ꯫ ꯄ꯭ꯔꯦꯃꯤꯅ ꯅꯝꯒꯤꯁꯤꯅ ꯀꯩꯅꯣ ꯈꯪꯗꯦ, ꯎꯗꯦ꯫ ꯑꯗꯩꯗꯤ ꯕꯦꯝꯂꯩ ꯃꯥꯂꯦꯝꯕꯨꯡ ꯀꯩꯅꯣ ꯏꯆꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ? ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯑꯗꯨꯅ ꯎꯍꯜꯂꯣ ꯃꯥꯂꯦꯝ꯫ ꯀꯔꯤꯅꯣ ꯏꯆꯥ ꯏꯁꯨꯒꯁꯤꯅ ꯅꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯒꯅꯣ꯫ ꯆꯨꯝꯗ꯭ꯔꯦ꯫ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯆꯦꯟꯗꯤꯌꯥ ꯅꯃꯁꯇꯦ ꯅꯃꯁꯇꯦ ꯃꯥꯏ ꯕ꯭ꯔꯗꯔ ꯁꯣꯃꯥꯅꯟꯗ꯫ ꯏꯆꯦꯒꯤ ꯂꯥꯏꯔꯕ ꯑꯦꯜꯕꯤꯁꯦ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯦꯜꯕꯤꯅꯤ꯫ ꯅꯨꯡꯁꯤꯕ ꯏꯅꯥꯎ, ꯅꯨꯡꯁꯤꯕ ꯏꯇꯥꯁꯤꯡ ꯂꯥꯛꯄꯤꯒꯗ꯭ꯔꯥ? ꯋꯥꯔꯤ ꯁꯥꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯁꯦ ꯏꯂꯥꯛ ꯂꯥꯛꯄꯤꯗꯦꯕ꯫ ꯄ꯭ꯔꯦꯃꯤ ꯍꯥ 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 ꯑꯣ ꯄ꯭ꯔꯦꯃꯤꯒꯤ ꯃꯕꯨꯡ ꯂꯥꯛꯑꯦ꯫ ꯑꯗꯩꯗꯤ ꯃꯃꯥꯁ ꯀꯤꯠꯆꯟ ꯑꯩꯁꯨ ꯂꯥꯛꯑꯦ ꯃꯃꯥꯁꯨ ꯂꯥꯛꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ꯫ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯅ ꯕꯦꯝꯂꯩ ꯇꯦꯁꯁꯦ ꯏꯟꯁꯥꯡ ꯍꯪꯕ ꯈꯨꯗꯤꯡ ꯍꯋꯥꯏꯇ ꯍꯥꯏꯕꯅꯤꯅꯦ꯫ ꯍꯣꯏ ꯍꯣꯏ ꯅꯪꯅꯗꯤ ꯌꯥꯝ ꯍꯪꯈ꯭ꯔꯃꯤꯅ ꯑꯩꯉꯣꯟꯗ꯫ ꯄꯤꯡꯀꯤ ꯁꯣꯌꯥꯝ ꯍꯥꯏ ꯍꯥꯏꯔꯦ꯫ ꯍꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯄꯤꯡꯀꯤ ꯁꯣꯌꯥꯝ, ꯁꯣꯌꯝ ꯍꯥꯏꯕꯀꯣ꯫ ꯑꯁ ꯔꯦꯁꯅꯥ
charo. Hi, hello Pinky. Connect, please connect and comment. Please like, comment. Mananda chen dia kai injang. Idi mairin thong bachare, irum bachare. Nga tau baga. Mairin do tangkhai ama nahan thong hibagi leiraba. Ado handan budi chaning dabani du su thonge dum chare. Like done. Mama's Kitchen, thank you Mama's Kitchen. Mama's Kitchen gi kaya daurage subscriber. Ai jengake taurake. Ai ngarang hingsu kainogi video ina full tha thamane ba. Kaukthokore ne maming jekta. Ngarang live to lakko dubu. Kairam chanu ai do. Kawhri ne ngarang din lakko. Ta kawida. Full thara thambi bane ba hingda ngarang. Aduni du tharaga video se loiraga ne muthatpa kauna tungre aduga re battery ga loi switch off oile me nongalaga oina on taw yai sini on da lei che hoi premi de sa ai chak chara mani nganna ad malem na whatsapp ta kano malem kano do punsiro lain taw do nangla ha malem punsiro lain taw do nangla ba Samananda okram ichal bujia kai insang charge ma kai wanu ne o bujia kai ngena do premi do mane Samananda di kari mathel kari charage ngasi mabuk thanna kari chare puk thalabra ibung gurdip hangam bemni je hangam ka si charam do mandida Yam lim jana ka koigi phajaba hinjang ka mai charang do mali jabra ka charang do mande khajik tanga huwa ka charang do ba adoidi masak phajaba migi hawna bane slim figure oiba migi adoi malem na haire tes sangom se aina khwaidagi pambadi matheli sangom pamena sangom do tha leina brane malem adudi janing de he Pamena budum sangom do thaga sangom na chak na tabida oina bro natraga na chak ka sangom ga tolira ba kedaino ba Pinky soyam hi ai new ni o mitai ro aina mitai soyam ha je hindi gi mi or mane khalure thank you sister Pinky soyam kan tawra new ni habadi ai ga connect tawrabra connect tawraga di ai gi video khalai bani pink color fi ba du dane ai new connect ni haiba kanam kha iribiramo ai soidana halake video su full watch tawge aduga ai ID atopam desu ai connect tawjarake aduga gi Mama's Kitchen na pemi chak charabo hare daidi Mama's ti kai nyang charake Mama's Kitchen dai bemlei naure premiga manai premiga manai hare Manipurdadi jongchak ka su chanare khoi swaidadi phangdrieba premi hisna dada malem do angang oiramgani duna sangom thaklini che adune ba nungti gini ko hangba khuding ni ngasi tagi nate mana sangom chare je samananda ichal kai hinjang charge hange premi da hange romani natra aingondadi oiro idi icheni premi hisna Mama Kitchen chare mama na haire o malem farm poda mama jengmo lei singse loina connect leibra leitabra yaro di ming do palla o duga connect taholake malem na premi nate ningjaba khara premi nate ningjaba khara mapung phage nijabani mai bema sangom charaga ningjaba khara ningjaba do ningba thungjage ningjaba phai du su kai de ngamakadi bemleina iche ai chatlage ko video upload tawi net loidore hoi tawro je video ai handak se ko chen na sum leibada video ga yeng de aduga sangkan sumai live hekta thaba ngasi ai ama tawge di kharambane ba asengba marup kanano haibase asengba marup ama masak khange tarabadi
ꯃꯤ ꯑꯃꯗ ꯀꯔꯤ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯇꯧꯕꯅꯤ. ꯏꯁꯪ ꯑꯃ ꯁꯪꯗ꯭ꯔꯤ. ꯁꯣꯃꯥꯅꯟꯗꯅ ꯆꯦ ꯑꯩꯁꯨ ꯂꯥꯏꯔꯩꯗ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪꯅꯤ ꯆꯥꯛ ꯆꯥꯔꯤꯁꯦ. ꯑꯣ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯤꯀꯣ ꯁꯤꯐꯥꯏ ꯅꯨꯡꯉꯥꯏ ꯑꯣꯏꯔꯤꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯃꯣꯏꯁꯦ ꯂꯩꯔꯤꯅꯤ ꯀꯥꯏ. ꯃꯣꯏꯁꯨ ꯋꯥꯅ ꯋꯥꯅ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯂꯩꯕꯗꯧꯅ ꯅꯠꯇꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ. ꯑꯋꯥ ꯑꯅꯥ ꯈꯥꯡꯉꯒ ꯇꯧꯔꯒ ꯗꯦꯁꯀꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯦꯕ. ꯗꯗꯥ ꯁꯣꯃꯥꯅꯟꯗ ꯍꯥꯏꯅ ꯀꯧꯔꯦ ꯄ꯭ꯔꯦꯃꯤꯅ. ꯎꯁꯥꯂꯩꯃ ꯕ꯭ꯂꯣꯛ ꯆꯦꯠꯇꯦ ꯍꯥꯎ. ꯎꯁꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯑꯒꯦ? ꯑꯗꯨꯒꯩꯗꯤ ꯑꯩ ꯉꯔꯥꯡꯅꯦ ꯄꯨꯡ 2:30ꯒ ꯇꯥꯏꯌꯦ ꯇꯨꯝꯕꯗ ꯇꯧꯏ ꯂꯤꯂꯥꯁꯦ. ꯑꯗꯨꯗꯒꯤ ꯁꯣꯃꯥꯅꯟꯗ ꯏꯆꯜ ꯄꯥꯏꯒꯅꯨ ꯃꯁꯛ ꯊꯤꯒꯅꯤ. ꯄꯩꯒꯅꯨ ꯅꯁꯛ ꯊꯤꯒꯅꯤ ꯍꯥꯏꯕ. ꯄ꯭ꯔꯦꯃꯤ ꯅꯪ ꯄꯩ ꯂꯥꯛꯀꯅꯨ ꯍꯥꯏ ꯅꯁꯛ ꯊꯤꯒꯅꯤ ꯍꯥꯏꯌꯦ. ꯁꯜꯃꯥꯅ ꯍꯥꯏꯔꯦ ꯎꯁꯥꯁꯨ ꯂꯥꯛꯑꯦ. ꯑꯗꯨꯗꯒꯤ ꯎꯁꯥꯅ ꯑꯣꯟ ꯆꯥꯛ ꯇꯣꯛꯄꯇ ꯉꯥꯏꯔꯤ ꯀꯣꯟ ꯐꯦꯡꯈꯤꯒꯦ ꯍꯥꯏꯕ. ꯑꯣ ꯑꯩꯁꯨ ꯀꯣꯟꯒ ꯐꯦꯡꯗ꯭ꯔꯤ. ꯐꯦꯡꯗꯕ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏ ꯀꯅꯥꯝ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ. ꯏꯔꯨꯖꯔꯣ ꯍꯥꯏꯁꯨ ꯇꯥꯗꯦ. ꯈꯔ ꯑꯃꯅ ꯗ꯭ꯔꯣꯌꯤꯡ ꯇꯝꯕ ꯆꯠꯈꯤꯕꯗꯩ ꯍꯜꯂꯛꯇ꯭ꯔꯤ. ꯑꯉꯥꯡꯁꯦ ꯄꯤꯖꯒꯦ ꯍꯥꯏꯅ ꯑꯩꯅ ꯆꯥꯛꯇꯣ ꯄꯤꯔꯒ ꯆꯥꯕꯤꯌꯨ ꯌꯥꯗꯗꯅ ꯃꯥꯏ ꯁꯔꯨꯛꯇꯣ ꯑꯣꯏꯅ ꯑꯩ ꯆꯥꯊꯣꯛꯑꯦ. ꯎꯁꯥꯅ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ. ꯑꯗꯩꯗꯤ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛ ꯎꯁꯥꯂꯩꯃ ꯗꯣꯅꯦꯁꯟ ꯍꯥꯞꯀꯦꯅ ꯐꯣꯟ ꯅꯝꯕꯔꯗ SMS ꯇꯧꯔꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ. ꯑꯗꯨꯒ ꯑꯗꯩ ꯗꯣꯅꯦꯁꯟꯗꯣ ꯐꯥꯒꯤꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ. ꯎꯁꯥ ꯗꯣꯅꯦꯁꯟ ꯍꯥꯞꯀꯗꯩ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯣ ꯄꯤꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯌꯦ. ꯑꯗꯨꯗꯒꯤ ꯄ꯭ꯔꯦꯃꯤꯅ ꯑꯣ ꯏꯆꯦ ꯏꯟꯗꯤꯌꯥ ꯁꯣꯃꯥꯅꯟꯗꯗꯣ ꯃꯇꯝ ꯑꯃꯒꯤ ꯏꯕꯨꯡ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨꯅꯤ ꯍꯥꯏꯁꯦ. ꯍꯟꯗꯛ ꯀꯩꯒꯤꯅꯣ ꯎꯗ꯭ꯔꯤꯁꯦ? ꯏꯎ ꯎꯗꯦ. ꯅꯍꯥꯟꯋꯥꯏ ꯑꯗꯨꯝ ꯀꯩꯅꯣ ꯈꯨꯗꯤꯡꯒꯤ ꯐꯥꯒꯤ ꯅꯨꯡꯒꯤ ꯇꯧꯕ ꯈꯣꯠꯄꯗꯣ ꯍꯟꯗꯛ ꯁꯨꯡꯎ ꯎꯗꯦ. ꯎꯗꯤ ꯎꯏ ꯃꯔꯛ ꯃꯔꯛꯇ. ꯑꯗꯨꯒ ꯄ꯭ꯔꯦꯃꯤꯒꯤꯗꯁꯨ ꯑꯩ ꯂꯥꯛꯄ ꯎꯗꯦ. ꯅꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯂꯥꯏꯚ ꯊꯥꯕ ꯈꯣꯠꯄ ꯇꯧꯕꯗꯣ. ꯑꯅꯨꯅ ꯎꯁꯥ ꯍꯥꯏ ꯀꯥꯏꯅ ꯇꯧꯕꯗꯣ. ꯑꯩ ꯎꯁꯥꯅ ꯑꯅꯨ ꯑꯦꯜꯕꯤ ꯇꯧꯗ꯭ꯔꯣ ꯁꯔꯃ ꯍꯥꯏꯔꯦ. ꯄ꯭ꯔꯦꯃꯤꯅ ꯀꯩꯅꯣꯁꯦ ꯖꯒꯣꯏ ꯁꯥꯏꯔꯒ ꯑꯗꯨꯝ ꯇꯧꯈꯠꯂꯦ ꯑꯗꯨꯝ. ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯑꯦ. ꯃꯥꯂꯦꯝꯅ ꯂꯥꯏꯛ ꯗꯥꯟ. ꯍꯧꯖꯤꯛꯇꯔꯣ ꯂꯥꯏꯛ ꯗꯥꯟ? ꯃꯥꯂꯦꯝ ꯃꯅꯤꯄꯨꯔꯗꯩ ꯃꯤ ꯈꯔ ꯌꯥꯝ ꯄꯨꯔꯛꯌꯥꯗ꯭ꯔꯣ? ꯍꯥ ꯃꯥꯂꯦꯝ ꯃꯅꯤꯄꯨꯔꯗꯩ ꯃꯤꯗꯣ ꯈꯔ ꯌꯥꯝ ꯄꯨꯂꯛꯀꯗ꯭ꯔꯣ? ꯄꯥꯎ ꯅꯝꯕꯔꯁꯨ ꯂꯥꯛꯇꯦꯕ. ꯃꯥ ꯈꯪꯅ ꯂꯥꯛꯇ꯭ꯔꯤꯅꯤ. ꯇꯧꯒꯦꯕ ꯑꯩ ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯒꯦ. ꯄ꯭ꯔꯦꯃꯤꯒꯤ ꯖꯒꯣꯏꯁꯦ ꯁꯥꯊꯦꯛꯅꯦ ꯈꯨꯊꯦꯛꯅꯦ ꯇꯧꯏ ꯂꯤꯂꯥꯁꯦ. ꯄꯤꯡꯀꯤ ꯁꯣꯌꯝ ꯑꯩ ꯅ꯭ꯌꯨꯅꯤ ꯍꯥꯏꯔꯦꯀꯣ. ꯎꯁꯥꯅ ꯃꯥꯂꯦꯝ ꯄꯤꯡꯀꯤ ꯅ꯭ꯌꯨꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣꯔ ꯌꯦꯡꯉꯣ. ꯃꯣꯏꯒ ꯀꯅꯦꯛ ꯇꯧꯔꯕ꯭ꯔꯥ ꯂꯩꯔꯤ ꯃꯌꯥꯝꯁꯦ? ꯁꯣꯌꯝ ꯀꯩꯒꯨꯝꯕ ꯀꯅꯦꯛ ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯥ ꯁꯨꯃꯥꯏꯅ ꯕ꯭ꯂꯨ ꯃꯆꯨ ꯑꯣꯏꯍꯜꯂꯒꯗꯤꯀꯣ ꯅꯪꯅ ꯃꯣꯏꯒ ꯀꯅꯦꯛ ꯇꯧꯕ ꯌꯥꯒꯅꯤ. ꯑꯣꯏꯍꯜꯂꯨꯔꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯁꯣꯃꯥꯅꯟꯗꯅ ꯑꯣꯀ꯭ꯔꯝ ꯍꯥꯏ ꯇꯧꯏ ꯂꯤꯂꯥꯁꯤꯕꯨ. ꯁꯣꯃꯥꯅꯟꯗ ꯆꯦ ꯏꯟꯗꯤꯌꯥꯒꯤ ꯑꯦꯜꯕꯤꯁꯦ ꯑꯩꯕꯨ ꯈꯪꯕ ꯑꯃꯠꯇ ꯌꯥꯎꯗꯕ ꯃꯥꯜꯂꯤ. ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯈꯪꯗꯕ꯭ꯔꯥ? ꯈꯪꯉꯝꯃꯔꯣꯏ. ꯑꯗꯨꯅꯤ ꯅꯪꯒꯤ ꯑꯁꯣꯜ ꯃꯤꯗꯨꯗꯤ ꯏꯌꯥ ꯌꯥꯎꯗꯕꯅꯤ. ꯄ꯭ꯔꯦꯃꯤ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ. ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯑꯩ ꯑꯣꯟ ꯍꯣꯏ. ꯑꯗꯨꯗꯒꯤ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯀꯅꯦꯛ ꯑꯣꯏꯔꯕ꯭ꯔꯥ ꯁꯤꯕꯣ? ꯃꯥꯂꯦꯝ ꯄꯤꯡꯀꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ. ꯃꯥꯂꯦꯝꯅ ꯄ꯭ꯔꯦꯃꯤꯒꯤ ꯖꯒꯣꯏꯁꯤ ꯂꯣꯏꯗ꯭ꯔꯤ. 6 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ. ꯄ꯭ꯔꯦꯃꯤꯅ ꯑꯃꯨꯛ ꯊꯤꯟꯇꯪ ꯇꯪ ꯍꯥꯏꯔꯦ. ꯁꯜꯃꯥꯅ ꯇꯧꯔꯤ ꯎꯁꯥ ꯑꯩ ꯉꯥꯏꯍꯥꯛ ꯆꯪꯉꯨꯔꯒ ꯊꯣꯛꯂꯛꯑꯦ. ꯑꯣ ꯄ꯭ꯔꯦꯃꯤ ꯖꯒꯣꯏ ꯁꯥꯎ. ꯄꯨꯡ ꯌꯩꯕꯒꯤꯗꯤ ꯏꯃꯣꯖꯤ ꯂꯩꯇ꯭ꯔꯥ ꯈꯪꯗꯦꯅꯦ. ꯗꯨꯂꯣꯞꯀ ꯌꯩꯕꯤ ꯇꯣꯞꯂꯥ ꯌꯩꯕꯤꯒ. ꯑꯗꯨ ꯌꯩꯕꯒꯤ ꯑꯃꯇꯪꯒ ꯌꯥꯎꯁꯜꯂꯔ ꯐꯗꯧꯅꯤ ꯀꯅꯥꯅꯣꯝꯅ. ꯑꯗꯩꯗꯤ ꯎꯁꯥꯅ ꯑꯗꯨꯅꯤ ꯂꯥꯏꯚ ꯃꯌꯥꯝꯁꯦ ꯍꯥꯏꯔꯦ. ꯑꯗꯨꯅꯤ ꯃꯥꯂꯦꯝꯅ ꯇꯦꯁ ꯃꯣꯝ ꯍꯥꯏꯔꯛꯄꯗꯣ ꯀꯩ ꯍꯥꯏꯔꯤꯕꯩꯅꯣ? ꯎꯁꯥꯂꯩꯃ ꯆꯦ ꯄꯨꯟꯁꯤꯁꯨ ꯂꯥꯏꯚ ꯇꯧꯔꯕꯣ? ꯀꯥꯏꯅꯣ ꯆꯦ ꯄꯨꯟꯁꯤ?
ꯇꯧꯗꯦ ꯇꯧꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯅꯨꯅ ꯁꯨꯃꯥꯅꯟꯗ ꯑꯩ ꯀꯣꯟ ꯐꯦꯡꯂꯨꯏꯗꯨꯅꯅꯤ ꯍꯥꯏꯔꯦ ꯀ꯭ꯋꯥ ꯃꯇꯦꯛ ꯎꯝꯁꯤꯜꯂꯣ ꯆꯦꯟꯗꯤꯌꯥ ꯆꯥꯗꯩ ꯄꯨꯛ ꯊꯟꯗ꯭ꯔꯤ ꯄꯨꯛꯊꯗ꯭ꯔꯤꯌꯦ ꯑꯁ ꯅꯨꯡꯉꯥꯏꯇꯦꯍꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯆꯥꯛ ꯈꯤꯇꯪ ꯆꯥꯁꯤ ꯂꯥꯛꯑꯣ ꯄꯤꯡꯀꯤ ꯁꯣꯌꯝ ꯍꯥꯏ ꯃꯥꯂꯦꯝ ꯍꯥꯏ ꯃꯥꯂꯦꯝ ꯍꯥꯏꯔꯦ ꯄꯤꯡꯀꯤꯁꯦ ꯕ꯭ꯂꯨ ꯄꯤꯁꯤꯔꯥ ꯅꯪ ꯀꯅꯦꯛ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯕ꯭ꯂꯨ ꯄꯤꯒꯦ ꯅꯪ ꯃꯥꯂꯦꯝꯗꯔ ꯀꯩꯅꯣ ꯅꯪ ꯑꯄꯥꯝꯕ ꯃꯤ ꯑꯃꯗ ꯍꯥꯟꯅ ꯍꯧꯔꯒ ꯀꯅꯦꯛ ꯇꯧꯔꯣ ꯀꯣꯃꯦꯟ ꯑꯃ ꯏꯕꯤꯔꯝꯃꯣ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯜꯂꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯄꯤꯡꯀꯤꯒꯤ ꯚꯤꯗꯤꯑꯣ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣꯒꯤ ꯂꯤꯡꯇꯣ ꯑꯁꯤꯒꯤ ꯂꯥꯏꯐꯁꯤꯒ ꯊꯥꯖꯤꯜꯂꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒꯤ ꯂꯤꯡꯇꯨꯗ ꯆꯪꯉꯒ ꯃꯣꯏꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯆꯦꯟꯗꯤꯌꯥ ꯏꯆꯜ ꯕꯨꯖꯤꯌꯥꯁꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯁꯣꯃꯥꯟꯗ ꯑꯣꯀ꯭ꯔꯝ ꯆꯦꯟꯗꯤꯌꯥ ꯏꯆꯜ ꯕꯨꯖꯤꯌꯥ ꯑꯗꯒꯤꯗꯤ ꯎꯁꯥꯂꯩꯃ ꯕꯦꯝꯂꯩꯗꯤ ꯁꯔꯦꯡ ꯑꯇꯣꯏꯕ ꯆꯥꯏ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯔꯝꯃꯤ ꯑꯗꯩ ꯃꯥꯂꯦꯝꯅ ꯇꯦꯁ ꯍꯪꯒꯥꯝ ꯄꯟꯊꯥꯗ ꯅꯣꯏꯗꯕ ꯃꯤꯗꯨꯗꯤ ꯁꯨꯞꯅꯣꯏ ꯅꯣꯏꯔꯔꯣꯏ ꯅꯪꯕꯨ ꯅꯣꯏꯔꯕ꯭ꯔꯣ ꯑꯗꯨ ꯍꯥꯟꯅ ꯍꯥꯏꯌꯨ ꯑꯩꯈꯣꯏꯗꯤ ꯍꯪꯒꯥꯝꯗꯣ ꯕꯖꯥꯔꯗꯩ ꯑꯣꯏꯁꯨ ꯂꯩꯔ ꯈꯤꯇꯪ ꯆꯥꯔꯁꯨ ꯅꯣꯏꯕꯅ ꯂꯣꯏꯈ꯭ꯔꯦ ꯄꯥꯊꯗꯣꯔꯦ ꯏꯁꯥꯁꯦ ꯆꯦꯟꯗꯤꯌꯥ ꯏꯆꯜ ꯕꯨꯖꯤꯌꯥꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯐꯖꯩ ꯐꯖꯩ ꯅꯨꯡꯁꯤꯕ ꯃꯩꯗꯥ ꯇꯥꯏ ꯈꯪꯕ꯭ꯔꯥ ꯐꯖꯕ ꯍꯥꯏꯁꯦ ꯁ꯭ꯔꯤꯗꯦꯕꯤ ꯃꯥꯂꯒꯇ ꯑꯗꯨꯗꯒꯤꯗꯤ ꯍꯦꯔꯣꯅꯤ ꯃꯥꯂꯒꯇ ꯐꯖꯕ ꯀꯧꯗꯦ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯨꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯏꯆꯦꯟꯗ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯀꯣꯟꯅ ꯐꯪꯅꯁꯤꯀꯣ ꯉꯁꯥꯏ ꯑꯌꯨꯛꯀꯤꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯊꯕꯛꯁꯦ ꯀꯟꯈꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯇꯨꯝ ꯍꯧꯒꯠꯄꯒ ꯏꯆꯥꯅꯨꯄꯤ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯦ ꯑꯩꯗꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯗ꯭ꯔꯣꯋꯤꯡ ꯇꯝꯖꯠꯇꯣꯔꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯃꯤ ꯆꯠꯀꯗꯕ ꯃꯤ ꯃꯊꯪ ꯃꯊꯪ ꯂꯩꯔꯒꯅꯦ ꯌꯨꯝꯁꯦ ꯊꯕꯛ ꯀꯜꯂꯤ ꯍꯥꯏꯕ ꯑꯩꯅ ꯇꯧꯒꯗꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯁꯤꯠꯄ ꯁꯦꯡꯕꯒꯤꯗꯣ ꯍꯥꯏꯗꯤ ꯄꯨꯡ 3ꯗ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯄꯨꯡ 10 ꯇꯧꯋꯦꯕ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯔꯒ ꯑꯩꯅ ꯏꯔꯨ ꯊꯣꯛꯑ ꯀꯥꯔꯛꯄꯗ ꯄꯨꯡ 12 ꯇꯥꯏ ꯁꯨꯃꯥꯏꯅ ꯃꯥꯂꯦꯝ ꯁꯪꯒꯣꯝ ꯕꯥꯕꯨ ꯀꯧꯔꯁꯤ ꯁꯪꯒꯣꯝ ꯕꯥꯕꯨ ꯀꯧꯕ ꯃꯤ ꯂꯩꯕꯅꯤꯀꯣ ꯃꯥꯂꯦꯝ ꯆꯞ ꯆꯥꯅ ꯀꯧꯕꯖꯥꯔꯦ ꯅꯨꯡꯇꯤꯒꯤꯕꯨ ꯀꯅꯥꯅ ꯁꯪꯒꯣꯝ ꯆꯥꯟꯅꯒꯦ ꯃꯥꯂꯦꯝ ꯕꯦꯝꯂꯩꯒꯤ ꯑꯦꯜꯕꯤ ꯎꯈꯤꯗ꯭ꯔꯦ ꯎꯈꯤꯗ꯭ꯔꯦ ꯁꯜꯃꯥ ꯎꯁꯥ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯔꯒꯦ ꯃꯥꯂꯦꯝꯅ ꯌꯥꯏ ꯂꯩꯃ ꯀꯥꯏꯗ ꯌꯥꯏ ꯂꯩꯃ ꯎꯈ꯭ꯔꯒꯦ ꯅꯪꯕꯨ ꯎꯁꯥ ꯂꯩꯃ ꯄꯤꯡꯀꯤ ꯁꯞ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏꯔꯦ ꯄꯤꯡꯀꯤ ꯁꯞ ꯇꯧꯔꯛꯀꯦ ꯍꯥꯏꯔꯦ ꯄ꯭ꯔꯦꯃꯤ ꯍꯩꯁꯅꯥꯝ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯦ ꯄꯤꯡꯀꯤꯅ ꯑꯣꯀꯦ ꯁꯤꯁꯇꯔ ꯍꯥꯏꯔꯦꯀꯣ ꯑꯩ ꯕ꯭ꯂꯨ ꯄꯤꯈꯤꯗꯥꯏꯅꯦ ꯄꯤꯡꯀꯤꯁꯦ ꯍꯧꯖꯤꯛꯇ ꯑꯣꯍꯣ ꯄꯤꯈꯤꯕꯅꯤꯅꯦ ꯑꯗꯩꯗꯤ ꯎꯁꯥꯅ ꯉꯥꯁꯤꯡ ꯈꯣꯡꯉꯤ ꯃꯣꯅꯤ ꯉꯥꯉꯣꯝ ꯍꯦꯜꯂꯣ ꯃꯌꯥꯝ ꯍꯥꯏꯔꯦ ꯍꯦꯛꯇ ꯁꯣꯏꯔꯕꯣ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯅꯣꯏꯕꯨ ꯄꯤꯔꯃꯤꯅ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯆꯦ ꯑꯅꯨꯁꯤꯡꯍ ꯎꯁꯥ ꯀꯩ ꯆꯥꯒꯦ ꯃꯥꯂꯦꯝꯅ ꯃꯃꯥꯡ ꯂꯩꯀꯥꯏ ꯌꯣꯡꯆꯥꯛ ꯆꯥꯔꯦ ꯃꯅꯤꯡ ꯂꯩꯀꯥꯏ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯂꯥꯏꯛ ꯍꯣꯏ ꯍꯣꯏ ꯃꯣꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯜꯃꯥꯅ ꯆꯞ ꯃꯥꯟꯅꯔꯦ ꯎꯁꯥ ꯅꯪꯒꯤ ꯏꯟꯁꯥꯡꯒ ꯃꯥꯂꯦꯝꯅ ꯃꯣꯅꯤ ꯍꯥꯏ ꯀꯧꯔꯦ ꯃꯃꯥꯅ ꯎꯁꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯩꯗꯤ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛ ꯃꯃꯥ ꯍꯥꯏꯔꯦ ꯃꯥꯂꯦꯝ ꯐꯥꯔꯝ ꯄ꯭ꯔꯗꯛ ꯃꯥꯂꯦꯝꯅ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯈꯤꯕꯅꯤ ꯃꯥꯂꯦꯝꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯉꯁꯤ ꯑꯅꯤꯈꯛ ꯁꯦꯝꯈꯤꯕ ꯈꯪꯗꯦꯅꯦ ꯉꯁꯥꯏꯒꯤꯗꯨꯅ ꯀꯩꯅꯣꯝ ꯖꯣꯠ ꯁꯨꯕꯗꯣ ꯑꯗꯨꯒꯤ ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯃꯥꯂꯦꯝ ꯏꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯑꯅꯨꯁꯤꯡꯍꯅ ꯃꯣꯅꯤ ꯍꯥꯏ ꯍꯥꯏꯔꯦ ꯃꯣꯅꯤꯅ ꯆꯦꯅꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯕ ꯑꯗꯨꯒꯩꯗꯤ ꯃꯃꯥ ꯁꯤꯆꯟꯅ ꯃꯥꯂꯦꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯅꯨꯁꯤꯡꯍꯣꯟꯅ ꯃꯣꯅꯤ ꯍꯋꯥꯏ ꯑꯗꯨꯗꯒꯩꯗꯤ ꯄꯤꯡꯀꯤ ꯁꯣꯌꯝ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯃꯩꯇꯩ ꯀꯩꯗꯧꯈ꯭ꯔꯒꯦ ꯑꯩꯕꯣ ꯀꯔꯤ ꯗꯤꯂꯤꯠ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯩꯃꯟꯗꯅ ꯃꯥꯂꯦꯝꯅ ꯆꯥꯔꯦ ꯀꯤꯠꯆꯦꯟ ꯁꯪꯒꯣꯝ ꯑꯣꯏꯅ ꯀꯥꯏꯗ ꯑꯩꯃ ꯑꯗꯒꯤꯗꯤ ꯑꯦꯁꯦꯁ ꯄꯥꯎ ꯅꯝꯕ ꯑꯅꯨꯒꯤ ꯑꯦꯜꯕꯤꯗ ꯂꯥꯏꯛ ꯗꯟ ꯊꯥꯏꯂꯦꯟ ꯃꯆꯥ ꯑꯩꯈꯣꯏ ꯏꯁ ꯊꯥꯏꯂꯦꯟ ꯃꯆꯥ ꯍꯥꯏ ꯏꯁꯥꯅ ꯄꯤꯡꯀꯤ ꯗꯥꯟ ꯀꯣꯃꯦꯟꯠ ꯂꯥꯛꯄ꯭ꯔꯣ ꯑꯗꯩꯗꯤ
ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯥꯏꯁꯅꯥ ꯁꯤꯕꯨ ꯀꯩꯅꯣꯝꯈꯛ ꯗꯤꯂꯦꯠ ꯇꯧꯊꯣꯛꯎꯔꯦ ꯄꯤꯡꯀꯤꯒꯤꯁꯦ ꯄꯤꯡꯀꯤꯒꯤ ꯃꯦꯁꯦꯁ ꯀꯩꯅꯣꯝ ꯗꯤꯂꯦꯠ ꯇꯧꯔꯨꯔꯦ ꯍꯥꯏꯈ꯭ꯔꯦꯅꯦ ꯇꯨꯁꯦ ꯕꯨꯖꯦꯠꯇ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨ ꯇꯧꯗꯕꯤꯗ ꯀꯩꯗꯨꯝ ꯇꯧꯁꯜꯂꯨꯔ ꯃꯥꯅꯦ ꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ Papa, Papa, ꯑꯣ Cucu. ꯌꯥꯝ ꯐꯠꯇꯦ ꯀꯩꯗꯧꯕꯤꯔꯒ ꯆꯥꯔꯗ꯭ꯔꯥ ꯑꯣ ꯂꯥꯎ ꯈ꯭ꯔꯤꯁꯇꯦꯟꯗꯤꯌꯥ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯇꯧꯈꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯩ ꯃꯥꯂꯦꯝ ꯏꯁ ꯕꯦꯛ ꯑꯩꯅ ꯍꯪꯕꯤꯔꯕꯣ ꯏꯁ ꯈꯪꯗꯦꯅꯤ ꯔꯥꯖꯦꯕꯣ ꯅꯝꯁꯤꯜꯂꯨꯔꯕ ꯀꯩꯗꯧꯕ ꯈꯪꯗꯦ ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯖꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯪꯐꯥꯎꯕꯁꯦ ꯏꯆꯦ ꯀꯣꯄꯤꯅ ꯆꯥꯔꯅꯤ ꯀꯩꯒꯤꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯕꯣ Ida, ꯍꯥ ꯑꯥꯔꯖꯦ ya, ꯎꯝ ya. ꯑꯣ ꯏꯁꯩ ꯇꯥꯕꯩꯔꯣ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤꯅ ꯀꯔꯤ ꯇꯧꯒꯦ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯍꯥ ꯖꯦ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯏꯁꯩ ꯑꯣ ꯏꯁꯩ ꯈꯔ ꯇꯥꯔꯦ ꯅꯈꯣꯏꯅꯦ ꯑꯥꯔꯖꯦ ꯍꯟꯗꯛꯁꯦ ꯀꯩꯅꯣ ꯑꯩ ꯅꯪ ꯀꯩꯅꯣ ꯑꯣꯟ ꯇꯧꯕ ꯍꯥꯏꯗꯣ ꯇꯧꯔꯦꯅ ꯇꯧꯔꯤꯃꯤ ꯑꯗꯨꯒ ꯑꯦꯗꯚꯔꯇꯥꯏꯁꯁꯨ ꯂꯥꯛꯇꯦ ꯍꯥꯏ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯂꯥꯏꯐꯀ ꯄꯨꯟꯁꯤꯒꯤ ꯊꯥꯖꯔꯝꯗꯕ ꯑꯩꯁꯦ ꯔꯣꯕꯤꯇꯥꯅ ꯏꯆꯦ ꯏꯆꯦ ꯂꯥꯏꯐ ꯊꯥꯎ ꯂꯥꯏꯐ ꯊꯥꯎ ꯍꯥꯏꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯟꯁꯤꯜꯂꯒ ꯑꯗꯨꯒ ꯃꯥ ꯑꯣꯏꯅ ꯅꯣꯡꯕ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯑꯗꯨꯗꯩꯗꯤ ꯀꯔꯤ ꯇꯧꯔꯒꯦ ꯏꯆꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯕ꯭ꯂꯨ ꯑꯣꯏꯍꯧꯗꯕꯁꯦ ꯅꯪꯅ ꯑꯁꯤꯒ ꯕ꯭ꯂꯨ ꯄꯤꯒꯦꯀꯣ ꯉꯥꯏꯈꯣ ꯑꯩꯁꯦ ꯃꯣꯗꯔꯦꯇꯔ ꯑꯣꯏꯔꯒ ꯑꯣꯏꯔꯕ ꯈꯪꯗꯦꯅꯦ ꯑꯣꯏꯔꯕ ꯌꯦꯡꯉꯨ ꯄꯤꯡꯀꯤ ꯑꯝꯇꯪ ꯀꯩꯅꯣꯝ ꯏꯔꯛꯎ ꯄꯤꯡꯀꯤ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯑꯥꯔꯖꯦ ꯂꯥꯛꯇꯦ ꯃꯥꯅꯅꯦ ꯑꯩꯉꯣꯟꯗ ꯂꯥꯏꯐ ꯊꯥꯎ ꯍꯥꯏꯅ ꯑꯗꯨꯒ ꯑꯩꯁꯦ ꯉꯥꯎꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯃꯤ ꯖꯨꯁꯨ ꯊꯛꯆꯗꯕ ꯃꯤꯗ ꯈꯤꯇꯪ ꯊꯛꯎ ꯍꯥꯏ ꯃꯤ ꯊꯛꯆꯔꯣꯏ ꯅꯝꯃꯒ ꯈꯤꯇꯪ ꯊꯛꯎ ꯍꯥꯏꯅ ꯄꯤꯊꯛꯑꯒ ꯃꯤꯗꯨꯅ ꯁꯣꯝꯗ ꯅꯤꯁꯥ ꯑꯣꯏ ꯂꯣꯏꯍꯧꯔꯒ ꯑꯗꯩꯗꯤ ꯃꯥ ꯑꯣꯏꯅ ꯍꯧ ꯆꯦꯟꯈ꯭ꯔꯦꯕ ꯁꯤꯕꯨ ꯌꯥꯕ꯭ꯔꯣ ꯃꯥꯃꯁ ꯀꯤꯠꯆꯟ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯌꯦꯡꯒꯅꯤ ꯁꯣꯏꯗꯅ ꯌꯦꯡꯒꯅꯤ ꯁꯦꯡꯒꯦ ꯑꯩ ꯌꯦꯡꯗꯣꯏꯅꯤ ꯐꯨꯜ ꯋꯥꯁ ꯇꯧꯒꯅꯤ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦꯅ ꯑꯃꯨꯛ ꯇꯧꯈ꯭ꯔꯕꯣ ꯀꯩꯅꯣ ꯃꯣꯗꯔꯦꯇꯔ ꯄꯤꯕ ꯌꯥꯗꯦ ꯀꯩꯅꯣ ꯃꯉꯣꯟꯗ ꯃꯣꯗꯔꯦꯇꯔ ꯇꯧꯒꯦ ꯇꯧꯕꯒ ꯍꯦꯛꯇ ꯑꯗꯨ ꯑꯣꯏꯊꯣꯛꯈꯤꯅꯦ ꯑꯣ ꯕ꯭ꯂꯨ ꯑꯣꯏꯔꯦ ꯑꯗꯨ ꯕ꯭ꯂꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯤ ꯄꯨꯝꯅꯃꯛꯀ ꯀꯅꯦꯛ ꯇꯧꯖꯔꯅꯤ ꯑꯃꯨꯛ ꯍꯥꯏ ꯇꯧꯈꯤꯅꯤ ꯍꯥꯏꯕ ꯃꯨꯅꯤꯅ ꯆꯦ ꯎꯁꯥ ꯀꯔꯤ ꯃꯊꯦꯜꯂꯦ ꯑꯗꯩ ꯄꯤꯡꯀꯤ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦꯅ ꯌꯥꯔꯦ ꯑꯗꯨꯅꯦꯕ ꯃꯤ ꯍꯩꯔꯦ ꯀꯥꯏꯅ ꯂꯩꯖꯔꯤꯁꯤꯒ ꯑꯃꯨꯛ ꯁꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ ꯑꯣꯏꯔꯦ ꯄꯤꯡꯀꯤ ꯑꯣꯏꯔꯦ ꯑꯩ ꯁꯤꯔꯦꯗ ꯍꯥꯏꯁꯤꯅꯤ ꯑꯩ ꯁꯤꯔꯦꯅ ꯑꯩꯅ ꯔꯣꯕꯤꯇꯥꯗꯨꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯦꯜꯕꯤ ꯊꯥꯎꯅꯤ ꯏꯆꯦ ꯍꯥꯏꯁꯤꯅꯕꯨ
ꯑꯩꯒꯤ ꯃꯤ ꯌꯦꯠꯇꯕ ꯖꯒꯥꯁꯤꯒ ꯂꯥꯛꯆꯔꯦ ꯑꯃꯨꯛ ꯑꯗꯨꯗꯒꯤ ꯇꯧ ꯏꯆꯦ ꯔꯕꯤꯇꯥꯗꯣ ꯇꯧꯗꯣꯏꯅꯤ ꯎꯔꯕꯁꯦ ꯅꯍꯥꯟꯁꯨ ꯏꯆꯦ ꯊꯥꯔꯛꯅꯦ ꯑꯩ ꯌꯥꯎꯔꯛꯀꯦꯅꯦ ꯑꯗꯨꯒ ꯈꯕꯔ ꯅꯥꯏꯁꯦꯁ ꯑꯥꯔꯖꯦ ꯚꯥꯏ ꯍꯥꯏꯅ ꯀꯧꯔꯦ ꯃꯣꯅꯤꯅ ꯑꯥꯔꯖꯦꯁꯦ ꯑꯣꯐꯤꯁꯀ ꯁꯨꯐꯝ ꯈꯪꯉꯝꯃꯣꯏ ꯃꯥ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯣꯅꯤꯚꯥꯏ ꯍꯥꯏꯔꯦ ꯑꯥꯔꯖꯦꯅ ꯑꯃꯨꯛ ꯃꯥꯂꯦꯝꯗ ꯆꯠꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯌꯦꯡꯒꯦꯇ ꯍꯥꯏ ꯂꯩꯕꯅꯤꯁꯦ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤꯁꯦ ꯆꯠꯂꯗꯤ ꯑꯃꯨꯛꯇꯪ ꯌꯦꯡꯍꯜꯂꯛꯀꯦ ꯇꯧꯕ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥꯗꯤ ꯀꯗꯥꯏꯗꯩꯅꯣ ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ ꯄꯤꯡꯀꯤꯗꯤ ꯀꯗꯥꯏꯒꯤꯅꯣ ꯑꯗꯒꯤ ꯃꯃꯥꯅ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯩ ꯆꯒꯦꯝ ꯄꯣꯝꯕ ꯊꯣꯡꯉꯤ ꯉꯁꯤ ꯑꯣ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡꯉꯤꯍꯦ ꯀꯨꯏꯔꯦ ꯑꯩ ꯑꯃꯨꯛ ꯐꯥꯎ ꯊꯣꯡ ꯂꯥꯎꯗꯦ ꯍꯥꯏꯁꯤꯅꯤ ꯆꯨꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤꯅ ꯑꯩ ꯒꯨꯍꯥꯇꯤꯗꯩ ꯒꯨꯍꯥꯇꯤꯗꯩ ꯑꯠꯆꯥ ꯑꯗꯩꯗꯤ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯩ ꯉꯁꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯏ ꯃꯊꯛꯇ ꯈꯤꯇꯪ ꯀꯥꯈꯠꯂꯛꯄꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤꯁꯦ ꯌꯦꯡꯉꯨ ꯑꯗꯨꯗꯒꯤ ꯅꯨꯡꯁꯥꯕꯅ ꯑꯩꯒꯤ ꯆꯦꯛꯁꯤꯡꯁꯦ ꯃꯃꯤꯡ ꯄꯥꯟꯅ ꯂꯩꯔꯝꯃꯤ ꯁꯨꯛꯇꯨꯁꯦ ꯁꯤ ꯃꯃꯤꯡꯁꯦ ꯎꯠꯂꯒ ꯀꯣꯄꯤꯔꯥꯏꯠ ꯆꯥꯒꯗ꯭ꯔꯥ ꯌꯦꯡꯉꯨꯗꯨ ꯃꯊꯪ ꯃꯥꯎꯟ ꯊꯣꯛꯅ ꯏ ꯂꯩꯔꯦ ꯃꯊꯪ ꯑꯣꯟꯗꯕꯁꯨ ꯌꯥꯎꯔꯤꯌꯦ ꯋꯥꯎ ꯍꯥꯎꯔꯅꯤꯒ ꯍꯥꯏꯔꯤꯅꯦ ꯑꯖꯦ ꯅꯪ ꯃꯥꯏꯔꯦꯟꯒ ꯆꯥꯕ꯭ꯔꯥꯅꯦ ꯑꯩ ꯊꯣꯛꯆꯕ ꯔꯣꯍꯤ ꯂꯥꯛꯑꯦꯗꯣ ꯂꯩꯌꯦ ꯂꯩꯁꯥꯕꯤ ꯏꯁ ꯁꯤ ꯇꯥꯔꯦ ꯏꯕꯦꯝꯃ ꯆꯦꯟꯅꯦꯜ ꯃꯃꯤꯡꯅꯒ ꯅꯋꯥꯒꯤ ꯃꯃꯤꯡ ꯊꯣꯟꯖꯟꯕꯒ ꯑꯩꯉꯣꯟꯗ ꯂꯩꯁꯥꯕꯤꯒ ꯍꯥꯏꯔꯕꯗ ꯃꯤꯅ ꯎꯔꯒ ꯌꯥꯝꯅ ꯑꯩꯁꯦ ꯀꯩ ꯑꯗꯨꯗꯩ ꯀꯩꯅꯣ ꯏꯔꯧꯗꯅ ꯇꯧ ꯂꯩꯌꯦ ꯂꯩꯁꯥꯕꯤ ꯍꯥꯏꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯥꯏꯁꯨ ꯍꯪꯍꯧꯗꯅ ꯅꯪꯒꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯕ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯃꯦꯗꯥꯝ ꯌꯦꯡꯉꯨ ꯁꯤ ꯃꯌꯥꯝꯁꯦ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯤ ꯄꯤꯡꯀꯤꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯣ ꯍꯥ 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 ꯍꯥꯏꯁꯤꯅꯤ ꯄꯤꯡꯀꯤ ꯁꯤꯒꯤ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯍꯥꯏꯁꯦ ꯆꯦꯅꯦꯜꯁꯦ ꯅꯪꯒ ꯀꯅꯦꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯀꯅꯦꯛ ꯇꯧꯁꯜꯂꯨ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃ ꯏꯕꯤꯈꯣ ꯁꯣꯏꯗꯅ ꯔꯤꯇꯔꯟ ꯍꯜꯂꯛꯀꯅꯤ ꯑꯗꯩꯗꯤ ꯃꯃꯥꯅ ꯑꯥꯔꯖꯦ ꯆꯒꯦꯝ ꯄꯣꯝꯕ ꯌꯥꯝꯅ ꯍꯥꯎꯔꯦ ꯍꯥꯎꯅꯤꯌꯦ ꯆꯒꯦꯝ ꯄꯣꯝꯕ ꯀꯥꯏꯗꯣ ꯑꯗꯩꯗꯤ ꯔꯣꯍꯤꯠ ꯃꯃꯤꯡꯁꯦ ꯑꯩꯅ ꯆꯦꯟꯅꯦꯜ ꯃꯃꯤꯡꯁꯦ ꯔꯣꯍꯤꯠ ꯑꯩꯅꯒ ꯂꯞ ꯁꯥꯡꯅ ꯊꯥꯖꯜꯂꯨꯔꯗꯤ ꯁꯤꯕꯩ ꯋꯥꯅꯤ ꯄꯤꯡꯀꯤ ꯁꯌꯦꯝꯅ ꯃꯃꯥꯒꯤ ꯆꯒꯦꯝ ꯄꯣꯝꯕ ꯑꯩꯁꯨ ꯆꯥꯏꯌꯦ ꯍꯥꯎꯏ ꯑꯣ ꯅꯣꯏ ꯑꯅꯤ ꯅꯛꯅꯕ꯭ꯔꯣ ꯑꯗꯩꯗꯤ ꯑꯥꯔꯖꯦꯅꯥ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯕꯣ ꯏꯆꯦ ꯚꯤꯗꯤꯑꯣ ꯇꯧꯕꯒ ꯏꯆꯦ ꯏꯁꯪ ꯁꯪꯗꯦ ꯍꯟꯗꯛꯁꯦ ꯇꯧꯔꯤꯃꯤ ꯂꯥꯡꯗꯨꯅꯍꯦ ꯃꯤꯇꯩ ꯁꯦꯟ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯥꯏꯅ ꯑꯗꯩꯗꯤ ꯑꯅꯧꯕꯁꯨ ꯈꯔ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯤꯃꯤꯅꯦ ꯍꯣꯏ ꯍꯥꯎꯔꯦ ꯄꯤꯡꯀꯤ ꯍꯥꯏꯔꯦ ꯃꯥꯂꯦꯝꯅ ꯑꯣꯜ ꯐ꯭ꯔꯦꯟꯁ ꯍꯥꯏꯔꯛꯑꯦ ꯃꯥꯂꯦꯝꯅ ꯑꯗꯒꯤ ꯑꯩꯗꯤ ꯄꯤꯡꯀꯤꯅ ꯂꯩꯇꯦ ꯑꯗꯨꯗꯤ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯆꯦꯟꯅꯦꯜꯗꯣ ꯀꯗꯥꯏꯅꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯇꯨꯗꯨ ꯄꯤꯡꯀꯤ ꯁꯤ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯁꯤꯒ ꯅꯪ ꯀꯩꯅꯣ ꯇꯧꯔꯣ ꯇꯥꯁ ꯇꯧꯔꯒ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯝꯇ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯂꯩꯕꯅꯤ ꯃꯥꯒꯤ ꯀꯩꯊꯦꯜꯗ ꯕꯖꯥꯔ ꯁꯕꯖꯤ ꯂꯩꯕꯒꯤ ꯑꯗꯨꯒꯔ ꯀꯩꯅꯣ ꯅꯪ ꯀꯣꯃꯦꯟ ꯑꯃꯈꯛ ꯏꯈ꯭ꯔꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯒ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧ ꯑꯗꯨꯒ ꯀꯣꯃꯦꯟ ꯏꯈꯣ ꯃꯔꯥꯏ ꯍꯟꯖꯔꯛꯀꯅꯤ ꯑꯗꯨꯗꯒꯤ ꯃꯣꯅꯤ ꯍꯥꯏ ꯍꯥꯏꯔꯦ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯅ ꯃꯥꯂꯦꯝꯅ ꯄꯤꯡꯀꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯃꯃꯥꯗꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯃꯃꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯁ ꯏꯃꯥ ꯑꯣꯏꯃꯥ ꯁꯤꯔꯦꯗꯅ ꯎꯠꯊꯣꯛꯈ꯭ꯔꯦ
ꯑꯗꯨꯒ ꯃꯥꯂꯦꯝ ꯐꯥꯔꯃꯗ ꯄꯨꯟꯁꯤꯔꯣꯜ ꯏꯁ ꯕꯦꯛ ꯑꯗꯨꯅꯦꯕ ꯄꯨꯟꯁꯤꯔꯣꯜ ꯂꯩꯔꯤꯗꯣ ꯅꯪ ꯑꯣꯏ ꯌꯥꯎꯔ ꯑꯗꯨꯅ ꯍꯥꯏꯗꯣ ꯃꯥꯅ ꯑꯥꯔꯖꯦ ꯄꯤꯡꯀꯤ ꯁꯣꯌꯝ ꯑꯩꯒ ꯄꯨꯟꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯁꯛꯁꯨ ꯒꯨꯍꯥꯇꯤ ꯃꯥꯁꯨ ꯒꯨꯍꯥꯇꯤꯗꯩꯅꯦꯕ ꯅꯣꯏ ꯑꯅꯤ ꯃꯥꯟꯅꯕꯣꯔꯦ ꯐꯩ 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 ꯄꯨꯟꯅ ꯇꯅ ꯇꯅꯅ ꯂꯣꯏꯔꯦꯗꯅ ꯑꯩ ꯃꯊꯛꯇ ꯂꯩꯌꯦ ꯅꯪ ꯎꯠꯊꯣꯛꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯃꯥꯂꯦꯝꯗꯤ ꯑꯩ ꯃꯤꯡꯁꯦ ꯑꯗꯨꯝ ꯀꯧ ꯂꯩꯔꯦ ꯋꯥꯗꯤ ꯑꯝꯇꯪ ꯉꯥꯡꯗꯦ ꯀꯧꯗꯣꯏꯅꯤ ꯃꯥꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦ ꯐꯖꯩꯁꯦ ꯄꯤꯡꯀꯤ ꯍꯥꯏꯁꯦ ꯑꯗꯨꯅ ꯃꯥ ꯀꯧꯗꯣꯏꯅꯦꯕꯁꯦ ꯑꯗꯩꯗꯤ ꯄꯤꯡꯀꯤ ꯁꯣꯏꯌꯝꯅ ꯑꯣꯀꯦ ꯊꯣꯛꯆꯝ ꯔꯣꯍꯤꯠ ꯍꯥꯏꯔꯦ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯍꯥꯏꯁꯦ ꯅꯨꯄꯤꯒꯤ ꯆꯦꯅꯦꯜꯅꯤꯀꯣ ꯃꯥꯏ ꯅꯨꯄꯥꯒꯤ ꯃꯤꯡ ꯊꯣꯟꯕꯩ ꯋꯥꯇꯅꯤ ꯑꯗꯩꯗꯤ ꯃꯥꯂꯦꯝꯅ ꯖꯣꯏꯟ ꯑꯣꯏꯕ꯭ꯔꯥ ꯄꯤꯡꯀꯤ ꯍꯥꯏꯔꯦ ꯃꯥꯂꯦꯝꯒ ꯖꯣꯏꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯔꯦ ꯑꯣꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯣꯏꯗ꯭ꯔꯒꯗꯤ ꯇꯧꯁꯜꯍꯧꯔꯣ ꯁꯤ ꯂꯥꯛꯏꯁꯤꯡꯁꯤꯒ ꯃꯃꯥ ꯑꯣ ꯍꯥꯏꯔꯦ ꯑꯥꯔꯖꯦꯅ ꯑꯩꯈꯣꯏ ꯑꯅꯨ ꯁꯤꯡꯉꯣꯁꯨ ꯃꯥꯡꯈ꯭ꯔꯦ ꯃꯃꯥꯅ ꯑꯥꯔꯖꯦ ꯆꯒꯦꯝꯄꯣꯝꯕ ꯊꯣꯡꯉꯤ ꯃꯅꯤ ꯉꯥꯉꯣꯝ ꯑꯣꯟꯗ ꯑꯩꯁꯨ ꯑꯝꯇꯪ 2K ꯌꯧꯒꯦ ꯍꯣꯠꯅꯔꯤꯃꯤ ꯇꯧꯔꯤꯁꯦ 2K ꯁꯤꯗ ꯌꯧꯔꯗꯤ ꯈꯔ ꯏꯖꯠ ꯑꯃꯗꯤ ꯂꯩꯗꯅꯅꯦ ꯅꯪꯕꯨ ꯍꯥ ꯃꯅꯣ ꯑꯣꯏꯗꯕ ꯐꯥꯎ 2K ꯌꯧꯋꯤꯗꯣ ꯑꯣꯏꯔ ꯐꯥꯎꯗ ꯌꯧꯕꯤꯗꯦ ꯑꯩꯈꯣꯏꯗꯤ ꯂꯖꯖꯥ ꯁꯣꯔꯣꯃꯟ एकटे व्यापार असतानानिको ꯎꯁꯥꯏꯅ ꯂꯒꯤ ꯑꯗꯩꯗꯤ ꯃꯃꯥꯅ ꯎꯁꯥ ꯂꯩꯔꯤꯕꯣ ꯎꯁꯥ ꯉꯥꯏꯍꯥꯛ ꯍꯧꯖꯤꯛ ꯂꯩꯇ ꯃꯥꯅꯦ ꯄꯤꯡꯀꯤ ꯁꯣꯌꯝ ꯑꯣꯏꯗꯦ ꯃꯥꯂꯦꯝ ꯑꯥꯔꯖꯦ ꯑꯉꯥꯡ ꯃꯆꯥ ꯎꯠꯄ ꯌꯥꯕ꯭ꯔꯣ ꯁꯤꯕꯣ ꯀꯣꯄꯤꯔꯥꯏꯠꯀ ꯇꯧꯔꯛꯀꯗꯣꯏꯖꯥꯠꯂꯣ ꯈꯪꯗꯦ ꯑꯣꯏꯗꯦ ꯃꯥꯂꯦꯝ ꯑꯣꯏꯕꯤꯔꯣ ꯄꯤꯡꯀꯤ ꯑꯣꯏꯔꯣ ꯅꯪ ꯃꯥꯂꯦꯝ ꯍꯣꯏ ꯀꯩꯁꯤꯗꯤ ꯁꯥꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯚꯤꯗꯤꯑꯣꯁꯨ ꯁꯠ ꯁꯠ ꯌꯦꯡꯕ ꯑꯗꯩ ꯇꯧꯕ ꯃꯤ ꯉꯥꯛꯇꯅꯤ ꯂꯥꯏꯚ ꯊꯥꯔꯦꯗꯅ ꯑꯗꯨꯝ ꯃꯥ ꯍꯥꯟ ꯆꯣꯡꯊꯣꯔꯛꯀꯅꯤ ꯁꯤ ꯂꯩꯁꯤꯡꯁꯦ ꯑꯣꯏꯗꯦ ꯑꯥꯔꯖꯦ ꯆꯥꯔꯣꯏꯌꯦ ꯏꯆꯦ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯈ꯭ꯔꯒꯦꯕ ꯅꯍꯥꯟꯗꯤ ꯑꯦꯗꯚꯔꯇꯥꯏꯁ ꯂꯥꯛꯑꯦꯒ ꯍꯥꯏꯗꯣ ꯉꯁꯤ ꯂꯥꯛꯇ꯭ꯔꯦꯕ ꯁꯣꯏꯔꯖꯥꯠꯂ ꯆꯨꯝꯗꯖꯥꯠꯂ ꯈꯪꯗꯦ ꯑꯉꯥꯡ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯔꯣ ꯑꯗꯨꯗꯒꯤ ꯆꯠꯇꯦ ꯂꯩꯗ ꯖꯁꯅꯥ ꯆꯦꯆꯥꯗ ꯑꯝꯇꯪ ꯌꯥꯎꯔꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕ ꯁꯤꯁꯇꯔ ꯄꯤꯡꯀꯤ ꯕ꯭ꯂꯨ ꯂꯩ ꯃꯃꯥꯅ ꯄꯤꯡꯀꯤ ꯕ꯭ꯂꯨ ꯂꯩꯕꯅꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯃꯥꯒꯤ ꯆꯪꯉꯨ ꯍꯥꯏꯁꯦ ꯃꯥꯂꯦꯝꯗ ꯆꯪꯕꯤꯔꯣ ꯑꯅꯧꯕ ꯑꯣꯏꯔꯒꯗꯤꯅꯦ ꯁꯨꯝ ꯑꯅꯧꯕꯅ ꯍꯥꯟꯅ ꯆꯪꯕꯤꯔꯗꯤ ꯐꯩꯌꯦꯕ ꯃꯥꯂꯦꯝ ꯁꯞ ꯇꯧꯈ꯭ꯔꯤꯕꯅꯤ ꯍꯥꯏꯔꯦ ꯀꯣꯃꯦꯟ ꯄꯤꯈꯤꯕ꯭ꯔꯥ ꯄꯤꯗ꯭ꯔꯒꯗꯤ ꯃꯥꯅꯅꯦ ꯔꯤꯇꯥꯔꯟ ꯍꯜꯂꯛꯄ ꯊꯤꯕ ꯈꯪꯉꯣꯏꯑꯕ ꯄꯤꯡꯀꯤ ꯉꯥꯅꯨ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤꯀꯣ ꯀꯩ ꯋꯥꯅꯣꯅ ꯈꯪꯅꯕ꯭ꯔꯥꯅꯦ ꯄꯤꯡꯀꯤꯒ ꯈꯪꯅꯕ꯭ꯔꯣ ꯃꯥꯂꯦꯝꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯅꯤꯒ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯂꯦꯝꯁꯤꯅ ꯖꯥꯠ ꯖꯥꯠ ꯉꯥꯡꯕꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯂꯩꯁꯥꯕꯤꯒ ꯑꯃꯠꯇ ꯆꯠꯇꯦꯍꯦ ꯄꯥꯈꯪ ꯑꯋꯥꯎꯕ ꯈꯔꯒ ꯍꯅꯨꯕ ꯈꯔ ꯈꯛꯇꯅꯤ ꯆꯠꯂꯤꯁꯦ ꯃꯥꯂꯦꯝ ꯏꯌꯥꯝꯕ ꯆꯥꯅꯤꯡꯉꯦ ꯉꯥꯅꯨꯁꯨ ꯌꯥꯝ ꯍꯥꯎꯏ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯑꯗ ꯃꯅꯤꯄꯨꯔ ꯂꯩꯗꯣ ꯏꯁ ꯃꯥꯗꯤ ꯍꯥꯏ ꯌꯥꯝ ꯑꯣꯏꯅꯝꯃꯤꯒ ꯍꯥꯏꯈꯤꯗꯅ बस मोनी की तरकारी खाइसे रे ई फंग्रबो ओई तो सुपारी सुपारी को सुकाया रखसी
ꯃꯥꯂꯦꯝ ꯏꯌꯥꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯦ. ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯁꯨ ꯀꯥꯏꯗꯦꯗ ꯈꯪꯕ꯭ꯔꯥ. ꯑꯥꯔꯖꯦ ꯂꯩꯕ ꯈꯪꯗꯦ. ꯚꯤꯗꯤꯑꯣ ꯅꯝꯃꯁꯨ ꯑꯗꯨꯝ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯆꯥꯝꯃ ꯌꯥꯡꯈꯩꯒ ꯍꯦꯟꯅ ꯂꯥꯛꯏ ꯈꯪꯕ꯭ꯔꯥ ꯀꯩꯅꯣꯗ. ꯑꯗꯣ ꯊꯥꯖꯗꯕ ꯑꯩꯉꯣꯟꯗ ꯊꯥꯎ ꯍꯩꯔꯃꯤꯅ ꯅꯧꯅ ꯊꯧꯕ ꯍꯩꯕ ꯁꯥꯏꯀꯜ ꯂꯣꯂꯥꯏꯗꯣ ꯑꯩ ꯇꯥꯔꯦꯕ. ꯁꯥꯏꯀꯜ ꯊꯧꯕ ꯍꯩꯔ ꯉꯥꯎꯕꯗꯣ. ꯑꯥꯔꯖꯦ ꯔꯤꯇꯔꯟ ꯃꯤ ꯄ꯭ꯂꯤꯖ. ꯑꯥꯔꯖꯦ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯔꯤꯇꯔꯟ ꯃꯤ ꯄ꯭ꯂꯤꯖ ꯍꯥꯏꯌꯦ. ꯑꯩꯗꯤ ꯃꯣꯅꯤ ꯉꯥꯉꯣꯝꯒꯗꯤ ꯂꯩꯕ꯭ꯔꯥ. ꯁꯤ ꯂꯩꯁꯤꯡꯁꯦ ꯂꯣꯏ ꯚꯦꯂꯨ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤꯀꯣ. ꯑꯩꯗꯤ ꯀꯥꯕꯛ ꯀꯥꯕꯛ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯂꯣꯏ ꯄꯨꯝꯅꯃꯛ ꯚꯥꯏꯔꯦꯜ ꯇꯥꯕ ꯃꯤ ꯉꯥꯛꯇꯅꯦꯕ. ꯂꯣꯏꯅ ꯀꯅꯦꯛ ꯇꯧꯁꯜꯂꯨ ꯄꯤꯡꯀꯤ. ꯍꯣꯏ ꯃꯣꯅꯤ ꯀꯩꯅꯣ ꯌꯦꯡꯒꯦꯔꯥ. ꯈꯨꯃꯟ ꯅꯤꯡꯊꯧ ꯌꯦꯡꯒꯦꯔꯥ. ꯑꯥꯔꯖꯦ ꯌꯦꯡꯉꯨꯗꯣ. ꯎꯔꯕ. ꯎꯔꯕ ꯈꯨꯃꯟ ꯅꯤꯡꯊꯧꯗꯤ ꯐꯣꯟ ꯁꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯔꯣꯛꯇ. ꯍꯥ ꯎꯍꯧꯔꯕꯣ ꯍꯧꯖꯤꯛꯀꯤꯗꯣ. ꯑꯣ ꯄ꯭ꯔꯤꯟꯁ ꯐꯣꯟꯗ ꯎꯪꯉ ꯆꯠꯈ꯭ꯔꯦ ꯀꯅꯥꯅꯣ ꯈꯪꯗꯦ. ꯄꯇꯦꯡ ꯃꯥꯒꯤ. ꯍꯥꯏꯠ ꯀꯅꯥꯅꯣ ꯂꯩꯁꯦ. ꯀꯅꯥꯅꯣ ꯂꯩꯁꯦ. ꯏꯇꯥꯎ ꯏꯇꯅꯥ तुम्हें हमारे गाड़ी चलानी सिखाया और तुम्हें এখন आरामे आसो ना नी हमारे पागल बनाया. रबिता मेडम इता ओइतो ना मालेम मनी ꯀꯩꯅꯣ ꯃꯥꯂꯦꯝ ꯅꯕꯨꯡ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤꯁꯤꯕꯨ. ꯃꯣꯅꯤ ꯀꯩꯅꯣ ꯃꯥꯂꯦꯝꯅ ꯃꯣꯅꯤ ꯀꯩꯅꯣ. ꯆꯥꯅꯤꯡꯉꯦ ꯍꯥꯏꯃꯤꯗ ꯅꯪ ꯍꯧꯖꯤꯛꯀꯤ ꯉꯥꯅꯨ ꯍꯥꯏꯒꯤꯗꯣ. ꯏꯆꯦ ꯔꯣꯕꯤꯇꯥ ꯂꯥꯛꯑꯦꯗꯣ. ꯔꯣꯕꯤꯇꯥꯁꯦ ꯂꯥꯛꯏꯁꯦ ꯑꯩꯗꯤ ꯊꯥꯖꯗꯦꯕ ꯈꯔ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯏꯕ ꯑꯇꯣꯞꯄ ꯃꯤꯅꯁꯨ ꯈꯪꯗꯦ. ꯁꯥꯖꯟꯅꯔ ꯂꯥꯛꯏꯔꯥ ꯈꯪꯗꯦꯕ. ꯏꯆꯦ ꯔꯣꯕꯤꯇꯥ ꯂꯥꯛꯑꯦꯗꯣ ꯍꯥꯏꯔꯦ ꯃꯃꯥꯅ ꯔꯣꯕꯤꯇꯥ ꯋꯦꯜꯀꯝ. ꯃꯥꯂꯦꯝꯅ ꯄꯤꯡꯀꯤ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯦ ꯀꯣꯃꯦꯟ ꯄꯤꯈꯣ ꯂꯣꯏ ꯄꯨꯝꯅꯃꯛ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯅꯤ. ꯑꯗꯩ ꯁꯤꯁꯤꯒ ꯁꯨꯟꯗꯣꯔꯤ ꯔꯣꯕꯤꯇꯥꯁꯤꯗꯤ ꯂꯩꯕ꯭ꯔꯥ ꯀꯅꯦꯛ. ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯅꯥꯎꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗꯅꯦ ꯕꯥꯏꯛ ꯊꯧ ꯍꯥꯏꯅ ꯇꯥꯛꯄꯤꯔꯒ ꯑꯗꯨꯒ ꯀꯣꯟꯅꯅꯦ ꯑꯩꯁꯦ ꯊꯧꯕ ꯍꯩꯔꯒ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯦꯅ ꯈꯟꯗꯣꯛꯈ꯭ꯔꯦ ꯃꯥ. ꯃꯥꯐ ꯀꯣꯔꯣ. ꯑꯗꯩ ꯄꯤꯡꯀꯤꯅ ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯔꯦ. ꯃꯣꯅꯤ ꯉꯥꯉꯣꯝꯅ ꯉꯥꯅꯨ ꯍꯥꯏꯕꯅꯤ ꯃꯥꯂꯦꯝ ꯏꯌꯥꯝꯕ ꯏꯪꯊꯝꯊꯥꯗ ꯉꯥꯅꯨ ꯌꯥꯝ ꯍꯥꯎꯏ ꯍꯥꯏꯕꯅꯤꯀꯣ. ꯍꯧꯗꯤ ꯍꯥꯎꯔꯝꯒꯅꯤ ꯑꯩꯅ ꯈꯟꯖꯕꯗ ꯚꯥꯞꯇꯣ ꯃꯆꯨꯒꯗꯣꯅꯦ ꯑꯇꯣꯞꯄꯒ ꯃꯥꯥꯟꯗꯦ ꯃꯨꯔꯩꯅꯕ ꯍꯤꯟꯖꯥꯡꯗꯣ ꯚꯤꯗꯤꯑꯣꯗꯒ ꯌꯥꯝ ꯌꯦꯡꯉꯤꯗꯅ ꯇꯥꯏꯕꯪꯗꯗꯤ ꯎꯗ꯭ꯔꯤ. ꯄꯤꯡꯀꯤꯅ ꯑꯣꯀꯦ ꯃꯥꯂꯦꯝ ꯍꯥꯏꯔꯦ. ꯕꯕꯤꯇꯥꯅ ꯃꯃꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ. ꯑꯗꯩꯗꯤ ꯑꯥꯔꯖꯦ ꯃꯩꯇꯩꯅ ꯄꯤꯡꯀꯤ ꯑꯦꯜ ꯕꯤ ꯂꯣꯏꯔꯒ ꯇꯧꯖꯔꯛꯀꯅꯤ. ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ. ꯏꯆꯦ ꯄꯤꯡꯀꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ. ꯀꯕꯤꯇꯥꯅ ꯑꯗꯨꯗꯒꯤ ꯃꯥꯂꯦꯝꯅ ꯍꯥꯏꯕ ꯈꯪꯉꯨꯔꯤꯅꯤ. ꯆꯤꯟꯊꯛꯇ ꯀ꯭ꯋꯥ ꯑꯃ ꯇꯥꯔꯛꯏꯕ ꯈꯪꯉꯨꯔꯤꯅꯦ ꯈꯪꯉꯨꯔꯦꯍꯦ. ꯑꯣ ꯃꯅꯤ ꯀꯩ ꯅꯛꯂꯗꯤ ꯊꯤꯟꯕꯤꯔꯛꯀꯦ ꯀꯩ ꯂꯝꯅꯣ ꯏꯅꯛ ꯅꯛꯏ ꯃꯥꯂꯦꯝ ꯀꯩꯅꯣꯗꯅꯤ ꯑꯗꯨꯋꯥꯏꯗꯅꯤ ꯈꯨꯔꯥꯏ ꯇꯣꯞꯇ ꯀꯩꯅꯣꯒꯤꯁꯦ ꯃꯣꯅꯤꯒꯤ ꯌꯨꯝꯁꯦ ꯅꯪ ꯊꯤꯟꯕꯤꯕ ꯌꯥꯅꯤ. ꯑꯥꯔꯖꯦ ꯅꯣꯏ ꯂꯣꯏꯔꯦ. ꯏꯇꯥꯎ ꯆꯦꯇꯦꯁꯅ ꯉꯥꯡꯉꯤꯁꯦ ꯌꯦꯡꯉꯨ ꯍꯥꯏꯌꯦ. ꯑꯗꯨꯅꯤꯗ ꯆꯤꯇꯦꯁ ꯊꯥꯎꯅꯦ ꯀꯩ ꯍꯥꯏꯔꯝꯕ ꯑꯗꯨꯝ ꯊꯤ ꯐꯪꯗ꯭ꯔꯦ ꯑꯩꯉꯣꯟꯗ
ꯄꯤꯡꯀꯤꯅ ꯋꯦꯜꯀꯝ ꯔꯨꯕꯤꯇꯥ ꯍꯥꯏꯔꯦ ꯔꯨꯕꯤꯇꯥꯗꯪꯒꯤ ꯊꯦꯡꯀ꯭ꯌꯨ ꯄꯤꯡꯀꯤ ꯕ꯭ꯂꯨ ꯍꯩ ꯍꯩ ꯉꯁꯥꯏ ꯁꯨꯜ ꯇꯥꯕꯗ ꯅꯝꯁꯤꯜꯂꯨꯏꯀꯣ ꯍꯩꯃꯟꯅ ꯁꯥꯏꯀꯜ ꯊꯧꯕ ꯅꯧꯅ ꯍꯩꯔꯒ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯆꯠꯂ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯣ ꯑꯗꯨ ꯇꯧ ꯂꯩꯔꯦꯕ ꯑꯩꯁꯦ ꯑꯣꯏꯔꯕ ꯈꯪꯗꯦ ꯑꯗꯩꯗꯤ ꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯔꯦ ꯑꯖय ꯚꯥꯏ ꯀꯤ ꯃꯊꯦꯜ ꯃꯥꯂꯦꯝꯅ ꯇꯦꯁ ꯃꯆꯥꯅꯨꯄꯤ ꯌꯦꯡꯁꯤ ꯀꯗꯥꯏꯅꯣ ꯀꯗꯥꯏ ꯏꯆꯥꯅꯨꯄꯤꯁꯦ ꯀꯥꯈꯠꯂꯝꯃꯤ ꯃꯉꯣꯟꯗꯒ ꯑꯩꯅ ꯀꯦꯃꯦꯔꯥ ꯑꯣꯟꯁꯤꯜꯂꯨꯔꯗꯤ ꯁꯤꯔꯦ ꯑꯩꯉꯣꯟꯗ ꯂꯥꯏꯚꯀ ꯂꯣꯏꯁꯜꯂꯨ ꯍꯥꯏꯔꯛꯀꯅꯦꯕ ꯑꯖय ꯚꯥꯏ ꯀꯤ ꯃꯊꯦꯜ ꯔꯨꯕꯤꯇꯥꯅ ꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯅ ꯅꯣꯛꯆꯔꯦ ꯉꯥꯕ ꯋꯥꯠꯂꯦ ꯈꯔꯒ ꯉꯥꯡꯕ ꯋꯥꯠꯂꯦ ꯍꯥꯏꯔꯣ ꯖꯅꯒꯣꯅ ꯃꯅꯌꯣꯗꯤ ꯅꯥꯌꯀ ꯖꯌꯣ ꯍꯦ ꯖꯌꯣ 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 ꯍꯦꯅ ꯅꯃꯁ ꯀꯤꯆꯟ ꯁꯨꯖꯦꯇꯥ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯔꯨꯕꯤ ꯑꯥꯔꯖꯦ ꯌꯥꯔꯦ ꯑꯗꯨꯒꯤ ꯔꯨꯕꯤꯇꯥꯅ ꯏꯇꯥꯎ ꯑꯗꯩꯗꯤ ꯁꯨꯖꯥ ꯍꯥꯏꯅꯣꯛꯈ꯭ꯔꯦ ꯁꯨꯖꯥꯇꯥꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯃꯥ ꯀꯤꯠꯆꯟ ꯊꯦꯡꯀ꯭ꯌꯨ ꯃꯥꯂꯦꯝꯅ ꯁꯨꯖꯥꯇꯥ ꯍꯥꯏ ꯀꯧꯔꯦ ꯑꯖꯦ ꯏꯆꯦ ꯁꯨꯖꯥꯇꯥ ꯁꯨꯖꯥꯇꯥꯁꯦ ꯏꯆꯦꯔꯣ ꯑꯣ ꯎꯁꯥꯂꯩꯃ ꯎꯁꯥꯂꯩꯃꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯣꯔꯅꯤꯡ ꯑꯉꯣꯝ ꯁꯨꯖꯥ ꯋꯦꯜꯀꯝ ꯑꯥꯔꯖꯦ ꯃꯣꯅꯤꯚꯥꯏ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯨꯗꯩꯗꯤ ꯏꯁ ꯑꯥꯔꯖꯦꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯂꯥꯏꯞꯇꯕꯨ ꯍꯤꯟꯖꯥꯡ ꯍꯪꯉꯕ ꯑꯃ ꯍꯋꯥꯏ ꯊꯣꯡꯕ ꯍꯥꯏꯔꯅꯦꯕ ꯍꯋꯥꯏꯗꯣ ꯍꯥꯎꯇꯕꯕꯨꯗꯤ ꯅꯠꯇꯦꯅꯦ ꯑꯩ ꯁꯨꯝ ꯇꯥꯖꯕ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯥꯂꯦꯝꯕ꯭ꯔꯣ ꯔꯨꯕꯤꯇꯥꯅ ꯆꯦ ꯎꯁꯥ ꯋꯦꯜꯀꯝ ꯎꯁꯥꯅ ꯑꯖꯦ ꯀꯤꯇꯥꯂꯥꯒꯤ ꯍꯥꯁꯣꯁ ꯑꯗꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯃꯣꯅꯤꯁꯤꯁ ꯍꯥꯏꯅ ꯁꯨꯖꯥꯇꯥꯅ ꯍꯥꯏꯔꯤꯌꯦ ꯃꯃꯥꯅ ꯁꯨꯖꯥꯇꯥ ꯋꯦꯜꯀꯝ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯃꯥꯡꯈ꯭ꯔꯦ ꯎꯁꯥ ꯂꯩꯃ ধন্যবাদ ৰ'ব বইন ইমাই পিমা বইন হল বাটুত খাই চুপাৰি পাৰি খাইবা নি পিংকি উষা কꯔꯤ ꯀꯥꯏ ꯃꯥꯡꯉꯨꯔꯒꯦ ꯁꯨꯖꯥꯇꯥꯅ ꯆꯦ ꯁꯨꯖꯥꯇꯥ ꯏꯃꯥ ꯁꯨꯖꯥꯇꯥꯅ ꯆꯦ ꯁꯨꯖꯥꯇꯥꯁꯦ ꯏꯆꯦꯅꯤ ꯍꯣꯏꯅꯦ ꯏꯆꯦꯅꯤ ꯑꯗꯨꯗꯒꯤ ꯎꯁꯥꯅ ꯍꯥꯏꯔꯦ ꯄꯤꯡꯀꯤ ꯑꯅ ꯀꯧꯔꯤ ꯔꯨꯕꯤꯇꯥ ꯁꯨꯖꯥꯇꯥ ꯍꯥꯏꯅ ꯅꯣꯛꯏ ꯂꯣꯏꯔꯦ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯏꯌꯦꯅ ꯑꯩꯁꯨ ꯄꯥꯔꯤꯃꯤ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯑꯩꯁꯨ ꯈꯪꯖꯗꯦ ꯁꯨꯖꯥꯇꯥ ꯆꯦ ꯎꯁꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯆꯦ ꯁꯨꯖꯥꯇꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯉꯁꯤꯗꯤ ꯏꯆꯦ ꯁꯨꯖꯥꯇꯥꯒ ꯍꯥꯏꯀꯣ ꯑꯥꯔꯖꯦ ꯅꯠꯇ꯭ꯔꯗꯤ ꯁꯨꯖꯥꯇꯥ ꯏꯆꯦ ꯎꯜꯇꯥ ꯍꯥꯏꯕꯅꯤ ꯃꯥ ꯁꯨꯃꯥꯏꯅꯅꯦ ꯑꯗꯩꯗꯤ ꯄꯥꯔꯤ ꯏꯆꯦ ꯑꯗꯨ ꯏꯆꯦ ꯂꯥꯁꯇ ꯕꯪꯂꯥ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯖꯥꯇꯥ ꯗꯤꯗꯤꯒ ꯍꯥꯏꯕꯗꯣ ꯁꯨꯖꯥꯇꯥꯅ ꯑꯥꯔꯖꯦ ꯍꯥꯏꯅ ꯀꯧꯔꯦ ꯍꯣꯏ ꯑꯩꯒꯤꯁꯦ ꯑꯦꯗꯚꯔꯇꯥꯏꯁꯀ ꯂꯥꯛꯇ꯭ꯔꯦꯅꯦ ꯁꯨꯖꯥꯇꯥ ꯑꯥꯔꯖꯦ ꯀꯩꯗ ꯁꯣꯏꯔꯨꯕ ꯑꯩ ꯅꯝꯗꯤ ꯅꯝꯃꯤꯃꯤ ꯑꯥꯔꯖꯦ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯁꯨꯖꯥ ꯉꯥꯁꯤꯡ ꯎꯁꯥꯅ ꯉꯥꯁꯤꯡ ꯊꯣꯡꯉꯦꯌꯦ ꯑꯗꯩ ꯏꯆꯦ ꯁꯨꯖꯥꯇꯥ ꯂꯩꯌꯦ ꯁꯨꯖꯥꯇꯥ ꯀꯧꯅ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏ ꯔꯨꯕꯤꯇꯥꯅ ꯁꯨꯝ ꯑꯗꯨꯝ ꯂꯩꯔꯣ ꯆꯞ ꯃꯥꯟꯅꯩ ꯏꯆꯦ ꯎꯁꯥ ꯑꯗꯨꯗꯒꯤ ꯁꯨꯖꯥꯇꯥ ꯀꯨꯅꯥꯝꯅ ꯀꯩꯅꯣ ꯁꯤꯕꯣ ꯍꯧꯖꯤꯛ ꯂꯥꯛꯀꯦ ꯃꯥ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯄꯨꯡ ꯀꯌꯥꯗ ꯗꯦꯂꯤ ꯂꯥꯏꯐꯅꯣ ꯑꯩ ꯗꯦꯜꯂꯤꯁꯦ ꯑꯩ ꯍꯧꯗ꯭ꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤꯇ ꯃꯔꯤꯅꯤꯇ ꯉꯥꯏꯔꯤꯗ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯕꯥꯔꯣꯗ ꯊꯥꯏ ꯉꯔꯥꯡ ꯉꯁꯤ ꯊꯥꯒꯦꯅ ꯇꯧꯕꯕꯨꯅꯦ ꯆꯞ ꯆꯥꯅ ꯐꯣꯟ ꯂꯥꯛꯁꯟꯗꯅ ꯌꯥꯝꯅ ꯎꯔꯥꯗ꯭ꯔꯥ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯑꯩꯅ ꯄꯨꯡ 2ꯗ ꯑꯗꯨꯝ ꯊꯥꯔꯦ ꯃꯥ ꯁꯛ ꯎꯕꯤ ꯑꯣꯏꯈ꯭ꯔꯕ ꯁꯤꯕꯣ ꯈꯤꯇ ꯑꯣꯏꯖꯔꯤ ꯃꯥꯁꯤꯗ ꯁꯨꯖꯥꯇꯥꯅ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅꯦ ꯏꯕꯣ ꯀꯩ ꯅꯝꯃꯨꯔꯕ ꯈꯪꯗꯦ ꯁꯤ ꯇꯥꯔꯦ ꯁꯤꯁꯇꯔ ꯏꯟꯗꯤꯌꯥ ꯄꯨꯡ ꯀꯌꯥꯗꯅꯣ ꯁꯨꯖꯥꯇꯥꯅ ꯔꯣꯕꯤ ꯍꯥꯏꯔꯦ ꯃꯥ ꯁꯤꯗꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯄꯥꯗ꯭ꯔꯤꯅꯦ ꯁꯤꯗꯤ
मोडता मसलंबा एकदम उलटा पलटा हो गेसलो कदाई जौग्रबा खंदे श्वेता होनम ꯑꯩꯒꯤ एलबी ꯂꯩ ꯍꯣꯔꯦꯟ ꯄꯨꯡ 8ꯗꯒꯤ ꯂꯥꯛꯄꯤꯌꯨ ꯅꯪꯁꯨ ꯇꯧꯔꯒꯦꯔꯥ ꯑꯩꯁꯨ ꯅꯨꯡꯗꯥꯡ ꯗꯁꯥ ꯃꯇꯝꯗ ꯑꯍꯤꯡ ꯑꯃꯗꯤ ꯂꯥꯁ ꯑꯝꯇꯪꯗꯤ ꯁꯨꯝ ꯊꯥꯖꯤꯜꯂꯤꯗꯦ ꯑꯩ ꯗꯤꯁꯥ ꯑꯣꯏꯔ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯨꯝ ꯅꯣꯏ ꯃꯌꯥꯝ ꯇꯧꯔꯁꯨ ꯍꯥꯏꯅꯅꯦ ꯃꯇꯝ ꯆꯥꯔꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯉꯥ ꯑꯃꯅꯤꯗꯪ ꯁꯨꯝ ꯂꯛꯑꯁꯨ ꯍꯥꯏꯅꯅꯦ ꯁꯨꯝꯅꯦ ꯑꯩ ꯀꯅꯥ ꯃꯣꯏꯁꯦ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯝ ꯈꯤꯇꯪ ꯊꯥꯔꯒ ꯑꯩ ꯑꯗꯨꯝ ꯀꯨꯏꯗꯦꯗ ꯄꯨꯡ ꯑꯃꯐꯥꯎ ꯐꯥꯗꯦ ꯉꯥꯛꯇꯪ ꯊꯥꯔꯝꯃ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯔꯕꯤꯇꯥꯅ ꯁꯨꯖꯥ ꯍꯥꯏꯅ ꯄꯤꯡꯀꯤ ꯁ꯭ꯋꯥꯌꯝ ꯍꯥꯏꯐꯦꯠ ꯎꯍꯧꯔꯦ ꯁꯤꯁꯤꯡꯗ ꯁꯤꯔꯝꯒꯅꯤ ꯏꯕꯦꯝꯃ ꯑꯗꯨꯅꯦ ꯑꯩꯅ ꯄꯔꯞ ꯆꯦꯜꯂꯒ ꯏꯆꯥꯅꯨꯄꯤꯗ ꯁꯦꯝꯍꯜꯂꯨꯏꯁꯦ ꯍꯥꯏꯐꯦꯠ ꯁꯨꯖꯥ ꯄꯨꯡ ꯀꯌꯥꯗ ꯑꯗꯨꯗꯤ ꯀꯩꯅꯣꯒꯤꯗꯤ ꯔꯕꯤꯇꯥꯗꯤ ꯀꯝꯗꯧꯕ ꯇꯨꯡꯅꯤꯁꯦ ꯑꯗꯨꯒꯅꯦꯕ ꯑꯩꯅ ꯀꯣꯛ ꯁꯥꯔꯛꯏꯁꯦ ꯈꯪꯕ ꯅꯣꯏꯒꯤ ꯄꯨꯡ ꯀꯅꯥꯅ ꯀꯃꯥꯏꯅ ꯉꯥꯏꯗ ꯑꯗꯨꯗꯤ ꯃꯥꯏ ꯃꯔꯥꯏꯕꯛꯁꯦ ꯁꯥꯛꯀꯣꯔꯣ ꯍꯥꯏꯕ ꯑꯗꯨꯒꯅꯦ ꯑꯩꯅ ꯈꯟꯖꯜꯂꯛꯏꯁꯦ ꯄꯤꯡꯀꯤ ꯁꯞ ꯇꯧꯔꯛꯑꯣ ꯀꯣꯃꯦꯟ ꯊꯝꯃꯝꯃꯣ ꯑꯩ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯄꯤꯡꯀꯤ ꯁ꯭ꯋꯦꯇꯥꯁꯨ ꯇꯧ ꯈꯪꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯤꯅꯤ ꯁꯤꯗ ꯂꯩꯔꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯃꯤ ꯉꯥꯛꯇꯅꯦꯕ ꯀꯩꯅꯣ ꯇꯧꯔꯣ ꯅꯪ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯑꯃ ꯇꯧꯈꯣ ꯁꯣꯏꯗꯅ ꯔꯤꯇꯔꯟ ꯐꯪꯉꯛꯀꯅꯤ ꯑꯗꯩꯗꯤ ꯃꯣꯏꯅ ꯊꯥꯔꯛꯄ ꯂꯥꯏꯞꯇꯁꯨ ꯅꯪ ꯆꯪꯉꯨ ꯁꯣꯏꯗꯅ ꯅꯪ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯁꯨꯖꯥꯇꯥ ꯑꯅꯨꯗ ꯌꯦꯡꯂꯣ ꯑꯃꯨꯛꯇꯪ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤ ꯁ꯭ꯋꯥꯌꯝ ꯑꯣꯀꯦ ꯁꯨꯖꯥꯇꯥ ꯍꯥꯏꯔꯦ ꯈꯨꯟꯗ꯭ꯔꯥꯛꯄꯝ 9 PM ꯂꯩ ꯅꯪꯁꯨ ꯂꯥꯛꯎ ꯔꯣꯕꯤ ꯔꯣꯕꯤ ꯀꯆꯝ ꯔꯣꯍꯤꯠ ꯍꯟꯖꯔꯛꯀꯅꯤꯗ ꯃꯨꯅꯤꯡ ꯉꯥꯉꯣꯝꯅ नागो मोरिसना जेते सब मोटा मसला माइको माई एकदम लज्जा लगे बेबा जवान मनुष्य सामने बुढ़ा मनुष्य लज्जा लगे पिंकी पिंकी ऐगा ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯅꯦ ꯀꯩ ꯋꯥꯅꯣ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏ ꯁꯨꯖꯥꯇꯥ ꯊꯦꯡꯀ꯭ꯌꯨ ꯄꯤꯡꯀꯤ ꯑꯣꯀꯦ ꯔꯣꯕꯤ ꯁꯨꯖꯥꯇꯥꯅ ꯍꯥꯏꯕ ꯑꯗꯩꯗꯤ ꯑꯃ ꯇꯧꯒꯗꯃꯤꯅꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯩꯗꯤ ꯁꯨꯖꯥꯇꯥ ꯍꯣꯏ ꯁꯞꯇꯣ ꯀꯥꯔꯠ ꯑꯣꯏꯕꯅꯤ ꯏꯇꯥꯎ ꯅꯪꯁꯨ ꯏꯇꯥꯎ ꯅꯪꯁꯨ ꯑꯗꯨꯅꯤ ꯅꯪꯁꯨꯔꯣ ꯕꯤꯃꯣꯜ ꯏꯃꯥ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝ ꯍꯥꯏꯅꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯔꯣꯍꯤꯠ ꯊꯣꯛꯆꯣꯝꯗꯣ ꯑꯣꯏꯃꯥꯜꯂꯦꯀꯣ ꯍꯥꯏ ꯕꯤꯃꯣꯜ ꯊꯦꯡꯀ꯭ꯌꯨ ꯁꯞꯁꯀ꯭ꯔꯥꯏꯞ ꯂꯥꯏꯛ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯃꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯁꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯁꯨꯖꯥꯇꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯣꯀꯦ ꯄꯤꯡꯀꯤ ꯑꯦꯜ ꯄꯤ ꯂꯣꯏꯔꯒ ꯍꯜꯂꯛꯀꯦ ꯑꯥꯔꯖꯦ ꯅꯣꯛꯏ ꯂꯣꯏꯔꯦ ꯕꯕꯤꯇꯥ ꯅꯁꯨ ꯁꯨꯖꯥꯔꯦ ꯁꯨꯖꯥꯇꯥ ꯈꯨꯟꯗꯩꯗꯤ ꯅꯦꯠ ꯎꯔꯨ ꯂꯩꯔꯦ ꯑꯗꯨꯅꯤ ꯑꯩ ꯎꯔꯨ ꯂꯩꯔꯨꯔꯦꯕ ꯏꯇꯥꯎ ꯍꯥꯏꯔꯦꯀꯣ ꯑꯗꯩ ꯃꯨꯅꯤꯅ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯦꯁ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯨꯖꯥꯇꯥ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯤ ꯀꯩꯗꯩꯅꯣ ꯁꯤꯕꯨ ꯔꯣꯕꯤꯇꯥꯅ ꯑꯣꯏꯃꯥ ꯑꯅꯤꯁꯦ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯄꯨꯡ 8ꯗ ꯊꯥꯗꯣꯔꯤ ꯃꯤ ꯃꯁꯤꯡ ꯊꯤꯔꯣ ꯆꯞ ꯆꯥꯅ ꯑꯗꯨꯒꯩꯗꯤ ꯀꯣꯜ ꯂꯥꯛꯑꯦ ꯑꯣꯟ ꯂꯩꯒꯦꯆꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯩꯗꯤ ꯁꯨꯖꯥ ꯑꯩꯒꯤ ꯏꯄꯥꯔꯣ ꯑꯗꯨꯅꯤ ꯂꯥꯏꯕꯛ ꯐꯕ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯏꯆꯦ ꯁꯨꯖꯥꯇꯥ ꯔꯣꯕꯤꯇꯥꯗꯁꯨ ꯏꯆꯦ ꯀꯧꯅꯤ ꯍꯩꯁ ꯏꯄꯥꯒ ꯍꯥꯏꯕ ꯅꯍꯥꯟꯃꯨꯛ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯕꯤꯃꯣꯜ ꯀꯔꯤ ꯂꯝꯒꯤꯅꯣ ꯃꯅꯤꯄꯨꯔꯒꯤꯔꯥ ꯃꯅꯤꯄꯨꯔ ꯀꯗꯥꯏꯒꯤꯅꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯅꯠꯇꯕꯁꯨ ꯂꯥꯛꯄꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯊꯥꯒꯠꯆꯔꯤ ꯅꯆꯦꯗ ꯍꯥꯏꯒꯗ꯭ꯔꯥ ꯅꯆꯜꯗ ꯍꯥꯏꯒꯗ꯭ꯔꯥ ꯁꯕꯁꯀ꯭ꯔꯥꯏꯞ ꯃꯆꯥ ꯑꯃꯇꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯊꯛꯇ ꯑꯉꯥꯡꯕ ꯁꯕꯁꯀ꯭ꯔꯥꯏꯞ ꯍꯥꯏꯅ ꯏꯕꯗꯨꯗ ꯄꯤꯡꯀꯤ ꯁꯣꯌꯝ ꯔꯕꯤꯇꯥ ꯌꯥꯏꯌꯦ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏ ꯑꯁ ꯍꯧꯔꯦ ꯅꯨꯡꯁꯤꯅꯔꯦ
ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯣ ꯏꯁ ꯏꯁꯜꯂꯛꯑꯦ ꯑꯗꯣ ꯄꯤꯡꯀꯤꯗꯣ ꯑꯣꯏꯗꯤꯁꯦꯅ ꯀꯨꯔꯥꯛꯄꯗꯣ ꯈꯔ ꯆꯔꯣꯡ ꯑꯃ ꯄꯤꯗꯅ ꯑꯃꯇꯪꯒ ꯄꯤꯁꯜꯂꯤꯅꯤ ꯑꯩ ꯊꯣꯛꯂꯒꯦ ꯆꯦꯇꯦꯁ ꯍꯣꯏ 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 ꯄꯨꯡ ꯑꯃꯕꯨꯗꯤ ꯐꯥꯔꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯕꯁꯤꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯉꯁꯤ ꯁꯟꯗꯦꯅꯤꯅꯦ ꯃꯣꯔꯅꯤꯡꯒꯤ ꯊꯥꯅꯤ ꯍꯥꯏꯗꯥꯏ ꯄꯨꯡ ꯀꯌꯥꯗꯅꯣ ꯅꯤꯄꯥꯟꯗꯔꯣ ꯑꯣ ꯏꯆꯦꯗꯤ ꯏꯆꯦꯗꯤ ꯁꯤꯜꯆꯔꯗꯒꯤꯅꯦ ꯑꯩꯈꯣꯏ ꯀꯁꯥꯔ ꯀꯁꯥꯔ ꯀꯧꯕꯗꯣ ꯁꯤꯜꯆꯔꯗꯒꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯅꯥꯎ ꯄꯤꯡꯀꯤ ꯔꯣꯕꯤꯇꯥ ꯄꯤꯡꯀꯤ ꯔꯣꯕꯤꯇꯥ ꯁꯟꯗꯦꯗ ꯂꯥꯏꯞ ꯊꯥꯅꯤ ꯌꯥꯝ ꯍꯥꯏꯖꯕꯅꯦꯕ ꯑꯣ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯄꯥꯎ ꯀꯣꯠꯂꯤꯕꯣ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯕ꯭ꯔꯥ ꯁꯦ ꯀꯩꯅꯣꯗ ꯑꯥꯔꯖꯦꯗ ꯃꯥꯅꯗꯤ ꯀꯅꯥꯗ ꯄꯤꯍꯟꯅꯤꯡꯉꯤꯕ ꯈꯪꯗꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯥꯗꯦꯀꯣ ꯆꯦꯡ ꯑꯣ ꯉꯁꯤ ꯅꯤꯄꯥꯟꯗ ꯑꯣ ꯅꯤꯄꯥꯟꯗ ꯂꯥꯛꯀꯅꯤ ꯐꯣꯟꯁꯦ ꯆꯥꯛ ꯊꯣꯡ ꯄꯨꯡ ꯅꯤꯄꯥꯟꯒꯤ ꯃꯅꯨꯡꯁꯤꯗꯤ ꯆꯥꯛ ꯊꯣꯡꯉꯅꯤ ꯇꯧꯗꯣꯏꯁꯦ ꯌꯥꯎꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩ ꯅꯨꯡꯗꯥꯡ ꯈꯔ ꯊꯦꯡꯒꯛꯄꯩꯁꯤꯗꯤ ꯉꯥꯎꯔꯤ ꯐꯩꯔꯤꯅꯤꯀꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯇꯣꯛꯑꯒ ꯃꯆꯦ ꯑꯃꯒ ꯁꯥꯔꯒ ꯑꯗꯨꯝ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯒ ꯁꯨꯝ ꯅꯝꯁꯤꯜꯂꯨꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯇꯧꯔꯤꯗꯣ ꯄꯨꯡ ꯇꯔꯥꯔ ꯇꯔꯥꯃꯥꯊꯣꯏꯔ ꯁꯨꯝ ꯇꯧꯔꯤꯅꯦꯕ ꯑꯩꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯩꯗꯤ ꯑꯩꯈꯣꯏ ꯅꯦꯅꯦ ꯂꯩꯌꯦ ꯊꯧꯕꯥꯜ ꯍꯩꯔꯣꯛꯇ ꯑꯣ ꯄꯤꯡꯀꯤꯒꯤ ꯅꯦꯅꯦ ꯂꯩ ꯍꯥꯏꯌꯦ ꯕꯤꯃꯣꯜ ꯕꯤꯃꯣꯜ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯄꯤꯡꯀꯤꯒꯤ ꯅꯦꯅꯦ ꯂꯩ ꯍꯥꯏꯁꯦ ꯈꯪꯅꯕ꯭ꯔꯥ ꯑꯗꯨꯁꯤꯡꯉꯣ ꯃꯤ ꯉꯥꯎꯕ ꯇꯥꯔꯦꯀꯣ ꯃꯤ ꯉꯥꯎꯕ ꯇꯥꯔꯦ ꯑꯩꯗꯤ ꯉꯥꯎꯔꯝꯗꯕ ꯑꯩꯁꯨ ꯃꯣꯏ ꯃꯁꯦꯟꯒ ꯇꯤꯟꯅꯔꯨꯕꯗ ꯑꯩꯁꯨ ꯉꯥꯎꯔꯦ ꯃꯣꯏꯅ ꯉꯥꯎꯔꯤꯔ ꯑꯩ ꯉꯥꯎꯔꯤꯔꯥ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯕꯥꯏ ꯔꯣꯕꯤ ꯕꯥꯏ ꯔꯣꯕꯤꯗꯇ ꯍꯥꯏꯅꯤ ꯃꯤꯡꯒꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒ ꯍꯥꯏꯕꯤꯔꯝꯗꯦ ꯑꯥꯖꯦ ꯕꯥꯏꯒ ꯍꯥꯏꯔꯝꯕꯅꯦ ꯏꯇꯥꯎ ꯅꯈꯣ ꯑꯁꯥꯂꯇꯥ ꯀꯧꯔꯛꯀꯦ ꯏꯃꯩ ꯂꯩꯔꯝꯃꯤꯗꯨꯗꯤ ꯃꯦꯟ ꯆꯦꯅꯨ आम्ही जाय येताय इथं इथं ना आम्ही थुरात लागे मोडता मासलाम बुरी बेटी मुक्ता दिखिलायसलो थुरा तारा ꯑꯗꯨꯗꯤ ꯑꯥꯔꯖꯦꯟꯅꯥ ꯏꯇꯥꯎꯕꯤ ꯏꯇꯥꯎꯕꯤ ꯀꯧꯒꯅꯨ ꯏꯃꯥꯏ ꯄꯦꯝꯃ ꯏꯇꯥꯎꯕꯤ ꯀꯧꯒꯅꯨ ꯑꯩ ꯁꯥꯎꯔꯒ ꯑꯃ ꯇꯧꯔꯦꯅꯦ ꯂꯣꯏꯔꯦ ꯕꯤꯃꯣꯜꯅ ꯅꯠꯇꯤꯌꯦ ꯍꯩꯔꯣꯛ ꯀꯗꯥꯋꯥꯏꯗꯅꯣ ꯍꯥꯏꯕ ꯄꯤꯡꯀꯤ ꯍꯩꯔꯣꯛ ꯀꯗꯥꯋꯥꯏꯗꯅꯣ ꯅꯪ ꯅꯦꯅꯦꯗꯣ ꯍꯩꯔꯣꯛ ꯑꯗꯨꯏꯗꯔꯅꯦ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯀꯨꯝꯕꯅ ꯃꯌꯨꯝ ꯄꯥꯝꯕꯗꯣ ꯄꯤꯡꯀꯤꯅ ꯁꯤꯁ ꯏꯟꯗꯤꯌꯥ ꯉꯁꯤꯗꯒꯤ ꯊꯣꯛꯂꯒꯦ ꯂꯨꯍꯣꯡꯉꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯩ ꯁꯨꯃꯥꯏꯅ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯕꯕꯤꯇꯥ ꯀꯩꯅꯣꯒꯤ ꯀꯅꯥꯒꯤ ꯍꯥꯏꯕ ꯏꯆꯦꯒꯤ ꯅꯦꯠ ꯂꯩꯔꯦꯀꯣ ꯑꯗꯨꯅꯤ ꯁꯤꯒꯤꯁꯦ ꯅꯦꯠ ꯂꯩꯔꯤꯁꯦ ꯁꯤꯔꯝꯗꯥꯏ ꯈꯣꯡꯉꯥꯎꯋꯏꯗꯣ ꯇꯤꯜꯂꯩꯕ ꯁꯠꯇꯣꯛꯄ ꯇꯨꯌꯦꯜꯇ ꯊꯦꯡꯀ꯭ꯌꯨ ꯇꯤꯜꯂꯩꯕ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯄꯤꯡꯀꯤꯁꯨ ꯆꯠꯈ꯭ꯔ ꯃꯥꯜꯅꯦ ꯄꯤꯡꯀꯤꯒ ꯀꯅꯦꯛ ꯇꯧꯒꯗꯗꯣ ꯇꯕꯤꯇꯥ ꯅꯦꯠ ꯎꯔꯨ ꯎꯔꯨ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯑꯣ ꯄꯤꯔꯦ ꯄꯤꯈ꯭ꯔꯃꯤ ꯄ꯭ꯂꯨ ꯄꯤꯔꯛꯈ꯭ꯔꯦ ꯑꯅꯤꯁꯤꯡꯉꯣꯔꯣꯕꯣ ꯇꯨꯝꯅꯤꯡꯕ꯭ꯔꯣ ꯔꯣꯕꯣꯒꯤ ꯇꯨꯡꯅꯤꯡꯕꯩ ꯃꯇꯝꯁꯦ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤ ꯇꯦꯜꯍꯩꯕ ꯆꯥ ꯆꯈꯨꯝ ꯊꯛꯈꯣꯌꯦ ꯅꯨꯡꯊꯤꯟꯒꯤ ꯑꯗ ꯇꯦꯜꯍꯩꯕ ꯁꯗꯣꯛꯐꯝ ꯆꯦ ꯔꯣꯕꯤꯇꯥ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯃꯥꯂꯦꯝꯅ ꯑꯩ ꯑꯦꯜꯕꯤ ꯇꯧꯒꯗꯨꯕꯁꯨ ꯁꯛ ꯊꯤꯕꯅꯤꯅ ꯏꯀꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯦꯜꯕꯤꯁꯦ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤꯒꯤ ꯃꯥꯂꯦꯝꯅ ꯏꯐ ꯍꯦꯛ ꯐꯖꯕꯅꯤ ꯃꯥꯂꯦꯝ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯦ ꯌꯥꯝ ꯐꯖꯕꯅꯤꯍꯦ ꯀꯩꯒꯤꯅꯣ ꯅꯪ ꯊꯥꯔꯛꯎ ꯑꯦꯜꯕꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯣ ꯌꯦꯡꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯩꯗꯤ ꯀꯩꯊꯦꯜ ꯕꯖꯥꯔ ꯑꯗꯨꯗꯣ ꯎꯠꯂꯒ ꯑꯦꯜꯕꯤ ꯊꯥꯔꯛꯎ ꯑꯗꯨꯅ ꯌꯦꯡꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯅꯃ ꯇꯨꯝꯅꯤꯡꯉꯦ ꯅꯪꯗꯤ ꯍꯥꯏꯔꯦ ꯑꯗꯩ ꯕꯤꯃꯣꯜꯅ ꯏꯆꯦ ꯄꯤꯡꯀꯤ
ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯃꯥ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ ꯆꯠꯂꯒꯦ ꯏꯆꯦ ꯍꯥꯏꯅꯗꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯑꯅꯨꯁꯤꯡꯍ ꯑꯩꯁꯦ ꯍꯤꯡꯒꯣꯜ ꯊꯣꯛꯂꯦꯀꯣ ꯇꯦꯁ ꯉꯁꯥꯏꯗꯩꯅ ꯀꯔꯝꯕ ꯍꯤꯡꯒꯣꯜꯗ ꯆꯠꯂꯨꯏꯕ ꯍꯤꯡꯒꯣꯜ ꯆꯠꯂꯅꯤ ꯍꯥꯏꯔꯝꯃꯒ ꯑꯃꯨꯛꯀ ꯍꯤꯡꯒꯣꯜ ꯊꯣꯛꯂꯦ ꯍꯥꯏꯅꯦ ꯑꯗꯨ ꯌꯥꯗꯦꯗ ꯑꯩꯁꯨ ꯂꯣꯏꯕꯨꯗꯤ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ ꯑꯣ ꯏꯃꯥ ꯆꯨꯖꯥꯛ ꯌꯦꯟꯕꯤ ꯍꯧꯔꯕꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯐꯪꯗ꯭ꯔꯦ ꯑꯥꯔꯆꯦꯅ ꯏꯇꯥꯎꯕꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯀꯅꯥꯅ ꯍꯥꯟꯅ ꯃꯤꯠ ꯇꯥꯡꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯁꯤ ꯔꯦꯁ ꯇꯧꯁꯤ ꯀꯅꯥꯅ ꯍꯥꯟꯅ ꯀꯩ ꯍꯥꯏꯕ ꯔꯣꯕꯣ ꯂꯩ ꯍꯤꯡꯒꯣꯜꯗ ꯂꯩꯌꯦ ꯀꯛꯐꯩ ꯍꯤꯡꯒꯣꯜꯗꯩ ꯁꯨꯝ ꯌꯥꯎꯔꯤꯅꯤ ꯑꯁ ꯁꯤꯅꯤꯁꯦ ꯃꯣꯗꯔꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯗꯣ ꯍꯤꯡꯒꯣꯜ ꯁꯨꯕꯤ ꯍꯥꯏꯗꯅ ꯃꯣꯕꯥꯏꯜꯒ ꯄꯨꯁꯜꯂꯒ ꯇꯧꯁꯜꯂꯤꯅꯦꯕ ꯇꯤꯜꯍꯩꯕ ꯃꯤꯁꯦꯁ ꯗꯤꯂꯦꯇꯦꯠ ꯑꯗꯩ ꯔꯕꯤꯇꯥꯅ ꯑꯩꯁꯨꯅꯤ ꯑꯩ ꯋꯥꯕꯅ ꯃꯣꯕꯥꯏꯜ ꯑꯅꯤꯗꯒꯤ ꯑꯦꯜꯕꯤ ꯌꯥꯎꯔꯤꯅꯤ ꯍꯣꯔꯦꯟ ꯑꯩꯒꯤ ꯃꯇꯝꯗ ꯏꯆꯦꯗꯤ ꯁꯛꯁꯨ ꯊꯣꯛꯍꯟꯗꯦ ꯊꯣꯛꯍꯟꯒꯦ ꯉꯥꯏꯈꯣ ꯅꯣꯡꯃ ꯑꯩꯒꯤꯗ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯔꯕ꯭ꯔꯥ ꯇꯧꯔꯒꯅꯦ ꯁꯀꯔ ꯀꯣꯜ ꯁꯦꯡꯕꯁꯤꯅꯐꯝ ꯈꯪꯗ꯭ꯔꯤꯅꯦ ꯈꯔ ꯁꯝ ꯇꯧꯅ ꯂꯤꯞꯁꯇꯤꯛ ꯀꯩ ꯀꯔꯥ ꯊꯥꯍꯧꯗ꯭ꯔꯗꯤ ꯌꯦꯡꯕꯒ ꯌꯥꯄꯣꯠꯇꯦꯗ ꯃꯤ ꯉꯥꯎ ꯇꯥꯔꯦꯀꯣ ꯍꯥꯏꯔꯦꯀꯣ ꯑꯗꯨꯗꯒꯤꯗꯤ ꯅꯃꯥ ꯁꯨꯖꯥ ꯏꯜꯕꯤ ꯊꯥꯔꯛꯂꯦ ꯍꯥꯏꯕ ꯊꯥꯔꯕꯅꯦ ꯑꯎꯟꯒꯤ ꯄꯨꯡ 4 ꯍꯥꯏꯔꯝꯗꯥꯏꯅꯦ ꯍꯤꯡꯒꯣꯜ ꯑꯝꯇ ꯐꯖꯟꯕꯤꯒꯦ ꯑꯩꯅ ꯑꯩ ꯍꯤꯡꯒꯣꯜꯅꯤꯒ ꯍꯥꯏꯖꯤꯜꯂꯒ ꯚꯤꯗꯤꯑꯣ ꯊꯥꯖꯤꯟꯒꯦ ꯕꯤꯃꯣꯜꯁꯦ ꯑꯩꯅ ꯃꯣꯗꯔꯦꯇꯔ ꯇꯧꯗꯦ ꯀꯥꯏ ꯈꯔꯦ ꯀꯥꯏꯅ ꯇꯦꯜꯍꯩꯕꯁꯨ ꯃꯅꯤꯄꯨꯔꯒꯤꯅꯤꯀꯣ ꯁꯤꯔꯝꯒꯅꯤꯅꯦ ꯏꯆꯦ ꯄꯤꯡꯀꯤ ꯆꯠꯈ꯭ꯔꯕ ꯑꯩꯒꯤ ꯂꯥꯏꯐꯁꯤꯕꯨ ꯂꯩꯔꯤꯕ ꯈꯪꯗꯦ ꯔꯤꯁꯅꯥ ꯅꯠꯇꯦ ꯀꯩꯅꯣꯝ ꯇꯧꯁꯜꯂꯨ ꯍꯣꯏ ꯀꯩꯅꯣꯝ ꯕꯦꯔꯥ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯃꯨꯠꯊꯠꯂꯒꯦ ꯀꯅꯥ ꯂꯩꯕꯤꯔꯤꯒꯦ ꯑꯩ ꯚꯥꯞ ꯃꯦꯟ ꯇꯥꯗ꯭ꯔꯦꯀꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯃꯨꯛ ꯇꯧꯁꯜꯂꯛꯀꯦ ꯀꯗꯧꯗꯅꯣ ꯑꯩꯕꯨ ꯊꯤ ꯐꯪꯗ꯭ꯔꯦ ꯑꯗꯨ ꯀꯦꯁꯦꯠ ꯁꯤꯔꯝꯒꯅꯤꯍꯦ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝꯒꯁꯦ ꯑꯩꯅ ꯀꯣꯠ ꯕꯤꯃꯣꯜ ꯕ꯭ꯂꯨ ꯑꯣꯏꯔꯦꯀꯣ ꯕꯤꯃꯣꯜ ꯊꯣꯛꯆꯣꯝ ꯏꯅꯥꯎ ꯀꯩꯅꯣꯒꯤ ꯇꯨ ꯇꯦꯜꯍꯩꯕ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯇꯦꯜꯍꯩꯕꯁꯤ ꯃꯥꯁꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤ ꯑꯗꯨ ꯃꯉꯣꯟꯗꯁꯨ ꯃꯥꯏ ꯆꯦꯅꯦꯜꯗꯁꯨ ꯆꯪꯉꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯇꯦꯜꯍꯩꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯇꯧꯔꯛꯀꯅꯨꯀꯣ ꯅꯪ ꯇꯨꯝꯈ꯭ꯔꯒꯅꯦ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯇꯦꯜꯍꯩꯕ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩ ꯀꯔꯤ ꯑꯩꯅ ꯀꯣꯠꯇ ꯂꯪꯊꯣꯛ ꯊꯣꯛꯂꯦ ꯏꯁ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯍꯦ ꯑꯩ ꯗ꯭ꯔꯥꯏꯚꯔ ꯑꯦꯛꯁꯤꯗꯦꯟ ꯆꯥꯔꯨꯔꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯕꯤꯃꯣꯜ